Inga ingin thagi nong seso ayok nong thil numidang lepa leitana haithari. Kalen ginungsagi maisada mayang kanglabi turin. Mabuk hanglaba pat chari tatlaba khonglam kaya dung asidi mabuk chone imaiwang na ay mangair haiduna mangag thekatuna maning tamna chenthari. Amang banong gisanggo singna taibang asibu yosalagi haibagi matagum. Mabuk phatraba nong thangda chirol tawduna aki akhangba khonjelda singja yaina chairari. Amukso sapu kallaba nuksituna mathong maramdi hek khangdana lanjadrabi nauribi yaning honbada ngaijaribi usa singduda yesin biduna nungsi haitana thudik biduna leimaida tahali nonga lamdaige amam angan sinarakle nongso ahing chupa churubagi wara male ngai haktap thakre chawraba building dugi akoibadu numidang chupa nonglei nuksit sitpadagi building dugi maning thangbaromda leiriba chawraba leikol dudagi humjilakpa unawana kayaduna imot mot na ichai chairi manido yahaw fananga na di hagot jabani ngasai ayu angan bagi thangnaba maitai pangal tariba leikai dudagi aja laukiba matam duga tungda mangdadani adubu samkhai bungo nokul chandagi nongmata yahaw ngangi haibasidi hekta ngamhaude matomta machinda murum murum soli potni manido natene koi samkya pabung sibu henga tumdra chalami aisha phananga na di hagot panida adubu samkya pabung na waking thoki ban hekta hale hawane koi samkya pabung sibu hal oiselapai heng tumba yadaba ka du tawra chalane wadu ngang na manido makuta makok asangba panba urong sumsitu paiduna chairiba unawana singdu sisilai amuksu mathanta makha tarai afabadi natie nuksit ibe manangsu nangise aigi thabak hapiba haiduni paisa phangdabi thabak po thabado pele ta ko mani bo aise ehak tangaire sanai be ma sanai bungo singdu su loina lengkhatnaraklani adudaidi tamani na khaga wanga ningmanga chinglaga pakhonsiba hauraktoba mehak tangaire bane nate atai thabak subi singsu leiri bane ba ai mingsina khara kawba nungaibra karino aise chahi kuntra mangagi yang loba pakhang hebise imong sige sanai bungo sanai be masingsina nongmata ningsingbi badi nateba haina tanjadu samkha ibungo nokul changi taloi ahan imasi lei silembi du leng khalakle sumangda wai sitna murum soliba manida onchinduna lei silembi hakam wawa chanduna hairi mania karino ne nathanta murum soliduna nate nang mangaro ga chatorabami nongai teda pakhang ariba angawba haina ngangna birani do nangibo kadom thoktoino pakhang ariba kaina hek mahairak badudadi manidu mathanta na sonpikna sauna soli khomaning thongomda thoktoiba ngangli badudi haifeti ta hauraga karino di laksin bangam hauda badagi laisilem bidu manida tanhangmung hanglai mane karino ne hairibo maning thong kai dore haibano ne manidu maya hi gatna khomlai ima sihan kemta na teda maning lomda su unawana chairi amta sisan balo shalugi haibanida leisilem bidu khomlai phare sisin dasin bado khara thuna lusilo aduga nang asigi kharbado amta pira amuko ima sianda mani mabuk ningda noktuna khali baba hai khangde khabari masala ri lai sukayam haibino haibase wawa langnaraba waneba ikai jo khangdemi asihanu bisiba malhan bati yam haikre film ga kumnadi ewat nabu yomni leisilem bi manina ungduna manglaga leibaduda saugalai aina tang thabak tawning da bai natan tanduna mondrang sanariba ha karinu ri simisiba makoki singlise isam samna demi mani leisilem bi na saurakpadu kireduna prap chatkiduna getagi ayuki english ki manipuri ki lakleba khabar singdu pola puduna changlaklaga mangonda thariba glass na mai oiba table mathak tuda thami aduga thuna yangna magi wai sisin badu loisina bachen kre leisilem bidu mani na chatkibadu muktana laurai hey mani nang pabu samkhya do waking halaklani
angang sing su hawgatnaraklani ayuki breakfast to semnaba tawro wai sipatuda pung sate sangalanu ko mani karisu khomlamde magi mathauda makhata na mari mari tawthakre Samkya Rajkumar Nokulchan Manipur gi nattana India gi oina khutthektuna panariba achauba businessman gi manungda amani masamak sanani Rajkumar ni chawruba mahaki hi group of company asina yaushindaba thengdaba thabak se laisilaktre haiba yai pikraba microfinance dai hauraga chawram foreign company singi achauba shareholder oiribani imasi laisilembi Samkya Pabung Nokulchan gi taloi ahani Heereima amadi Sinthoiba imasi laisilembi gi masa singni aduga Samkya Pabung gi taloi atonbi imasi Tonsital gi na machanupi Yaireima khaktani mathang manau nai na hairabada Heereima Yaireima aduga makhoi anigi iton tonba maupa Sinthoibani Heereima si mama siza laisilembi lauduna khara katha kareng na binupini mingonda karamba wangang sangangangani makha thabana kamdauna Mathaki halna karam haina loinagani tinagani khangde wangang kanjau hunbi oi Yaireima di machem si Heereima gi character siga pura onna taina bani icham chamjai mangonda pungthokpa chauthokpa haibadu laite aduna Yaireima na loina tinaruba mipum khudingna mahak punungsi adubu Samkya Nokulchan gi masa singse sakta chuda phibamda murtida awatpa haibadu nupisu nupasu amata yaude Mepum khudingna macha mamau oinaba tanariba ngaktani makoi gi iton tonba mopa Sinthoiba ingkhalakpagi ingawngau jaba nupa machani mapa ibungo gi chawraba hiya educational academy sida class 12 ta karibani mahakti ingkhalakpagi ngaujabani madumangna mama sija amadi machem si Heereima guma buklu badi natte Sinthoiba na khwai nungsijabasi pokmin nadrabasu machem si Yaireima buni Atai ki wadi mahakarisu manada mathunda happy gadaba natte adubo mache Yaireima ki wadi hiktopa Sinthoiba na sungam ngamjade mama si Tonsital busu apokpi mama de hena kina luna chache Heereima mama macha gi khwai yeknabasi atai kanasu natte Yaireima mama machani makhoi anigi ningaidagi Samkya Pabung Nokulchana chawraba yum asi ani thokna saduna tongan mafamda makhoi bu thamlibasi Makhoi mama machagi pandam se atai karisu natte chawraba Samkya Pabung gi lanthum amadi hi groups ki masamareng oiriba company sing asi makhoi tana sumpai paisan bahai basini Heereima gi mama laisilembi na so Yaireima gi mama Sitalbu aton bin haiduna aduki matik hanthana amadi usitana matam chupada loinari bani khalli bani adubo atombi oiraba Sital mahaki punsida landa bahai baduna khutlai oiduna laklabani Madumag na machabuso warak chena mahi masingda thaksi khasida khetnana haurak chawrak labani Yaireima mapabung ibungo Samkya Nokulchan magi taloi siza singbo amana hena natraga amana tana thamde animak chap manana thamlibani makhoi gi phangpham thokpa adu chap chana phangalibani tungi lambi sangna uba ngamba matik chaba nupani Samkya Pabung walking halaktuna Mangol da famduna khabar sing du faktoktuna leiba ki thaudok wathok kaya sing adu khabar chena sing amamamta oina pari mani du prap mapanda thorai adu ga tapna hangjari Samkya Pabung imung da breakfast ki sem sabaloisan jari lingsin biradra mani gi wadu da Nokulchan magi anok to manato da khara chingtharap tawna khabar pari badu mami tu di hek lai thoktana tapna mani da khumlai Ado namasi hoina chal hoi nanau Sinthoiba oidi agot krabo mani du khumjare Samkya Pabung imasiga ichan Heereima gadi ayuki chaba thakpa loiduna thabak ama lei haiduna loisingkri inau ibungo Sinthoiba di hagot khibada ngairi Samkya Pabung Nokulchan adu makha tare asukna na kari thabak no ne makoina chakadori baduba mani tapna khumjare Samkya Pabung ngasidu jewelry house da mapan gi miyoi khara wadu haiba loitringai Nokulchan du khangning ningsing laktuna haire he aidi ikaw kawruridana chummine ngasi se anoba jewelry design singe mari lenana mi lakadobani hai mane aisu loisilanu batawrage hai gari ga du check tawna ba driver da amta hai ko
वादो हाइरमलगा समक्या नोकुल चांदो लोइसिलुनबा इमुंग लमदा चंख्रे मनीदो मथंता nganghauरि होइदा लोइना चख्रोदा खरा सुवाई संगलगे ngamdre मनिंग ममांग नंगनबा हेक चेंबदा सोर ततना वांथादौरे हाइना हाइना इमुंगदगी चाखुमलोंगदा सिंथोइबदु मकोल हाउना मनीबु कौरई तामनी आइगी ब्रेकफास्ट पिरु लाओ मनीदु खुमलई औ तारे तारे लाए समक्या मचा असोमदा लैसी लेंबीदु मागी कागी ड्रेसिंग टेबल ममांगदुदा केनेबा मेकअप सिंदु अरैबा मखै थांदोक्तुना केथरी मनक्तसु मतेंग पांगबी हाउसमेट अनिसु लैरी लिपस्टिक ngaksangang ama putoktuna sangge haiduna torokpani adubu matangduda machanupi Heereima magi phone du yengladuna aroibi sabtra tawduna khanglaw lawrei yaroye sidi idea basungangam loi haisini ko machagi sabtra du da khangprek khangladuna leisi lembi lipstick tu machin bandadi heksang dadana mamai do oina faching khatkre saunu machada onsinduna hairei kaidori haibanu Heereima natte nangbu wadu ingna ngang haidrabo haibane khanglaw lawri dubo BP ka se pokhai dore nang sabtra sibu karinu re nate kaidorage nangna aduk sauri dubo Heereima wadi he ngangdana mana tondu chapho muk chau thoklaga phi kamlei machagi matau tu da yararoi khangbadagi leisilembi du magi mateng panglibi housemate chingdu mapanda thokro habagi ingit tawrai aduga tapna machanupi ke manakta changsilaktuna hanglei kaidorage se ima sida hai icha chanagi ningba thongdaba kari leirege ima sida hai Heereima du mabung ning khoirang khoi sauna na khumlei ima se aidi khoi pabung na tawri base yam pen hai sin yam ganate sum pen hai sin leisilembi machagi wadu da khangning laduna hanglei adubu nang pabung na kaidobagi no haiba nangna na tingthok kai sauri basibo Heereima du mabung ning nungsina khumlei aina khoidagi pamjaba khoigi hi educational academy se khoigi atomi macha Yaireima da pabungna loisinarani school management gi responsibility se mana pohalani habigi pause tabagi ne aina sauri basai leisilembi macha gi wadu da nokladuna khumlai ehe adugi oiradi tawsunu kaino school gi thabak haibase khwaidagi kok saba thabak ni tawjasanu nangisu hiyai jewelry house ki thabak nang babungna aikhoi anida sinari basidi sina patro apangbi adu oirasu moi mama ma sa sa ai thoi to pangsau da sauning nge ma se moina khali se a manung yob kok ne loina pumna mak se sumpai passion bagi kok ne ba ima se de sono photo laibi larik haitabi ni na khem khanglu ye ingit irang mayam se Yaireima mama na yam heli hai sini singba leisilembi du machana larik haitabi hek haibadu da sauning laktuna haire hai nang aduki wado haino haibase kayarok no ba ain haise nate ai larik haitrasu aina selfie duna leiraga pairiba certificate mayam sibo phagiro ha hai nang matung manau dui wado hainu ko haibide haisine Heereima mama da nokselaga haire ho certificate haibana tiye certificate haibane sifau haiba thokta banangna chauja sariye apangbi nang de mina loimun khra khangada bane ho certificate oigera ama oigera kem darka oide I don't get khangle dana Heereima mama gi English lon baduda haifam khangda dana khumlai ho imasi na chadi pele tako lepo kai dorge nangi bilai ti English to mama macha wari sanari badu thugai raduna thongjin dai mani changlak tuna kaurai imasi samkya pabung na loisin baloi redi chamina khina batak pire hoi thole khomna mo loire macha Heereima da onchin duna hai loisilo na pabung na chana ba hairak lebani ninduna leiranu ai tapna wari sarage nang pabung da ko nang sabtra do horen halaga tawro ko moi atombi mama macha dusu ngasi di lakada eramni neira sasi ko mina henin gumsi lao wangang na leisilembi do loisin ba loiduna thokre Heereima su leijabi ke duna yam stylish oiba dress set laga thorakle asumna makoi sing ado hiyai jewelry house ki maikai tamlakli mafam du yaurabada paulawna ba reporter kaya news channel kaya su makoi bungai duna leiramle makoi bu purakpa driver sing duna car gi thong sing do hangdok pirei Heereima mama macha amadi samkya nokul jan nokladuna
red carpet mathaktuda manung tamna changlakli khanghaudana car amasu mikuptuda khamlakhi amadi ing taplibi maitai gi fajaraba phanek mayek naibi hangampal machu amase inglaba sanglap tawba machugi mayek kaya hatlaba apaba rani fi ama inbi kuju tanau rabi nupi macha ama magi car gi thongdu tapna hangtorai aduga wanglap tawba black machugi heels tuga loinana makongna makar dagi thangtharai Tilam liba mayam tu nupi macha aduda loina onchin naraktuna mityeng thamnarai parak tawba sangba na barani fi aduna cheng labi khwang duda ikoi koina purak laga khoidau mapa duda hairap yepsali aduga fijin amana ningol gi oi thangba lengjumda ningai dana oina na yan thari miyoi khara amana haina batarai onthokna bulem na ningthi jakreda yambung no kulchan gi macha nupi atumbi Yaireima sa amana suna son pikna haibasu yauri ho mapan thongda phajaraga manungda tin changlaga kaidongdoino atombi mama machagi kadarni bema mayamdo moina thokpa tumin chibon aphaba kaya fattaba kaya pangangda ngangnari mani kardagi kumlakli binupi macha adu samkya nokul jangi anisubi macha nupi nokfe toba maithongna leiting libi Yaireima ni awuba khudingma pusumat pangam bisawongni ningdu Yaireima muraba samlang aduna Ningolgi nangal aduda ngathu thengthuduna lenaragi haibagum lenari kusemgi yeksin bataisin biyawdraba tanaurabi maithongni Yaireima gi tung oirapna Yaireima gi mama sija sitalsu inarakli mama machana changlakpadu Heereima mama machana su ure Heereima du Yaireima hek ubadagi miyamna attention du Yaireima da pikibaduda onthokna thina sawningba haibadu oire adubu sawba yawba matang oidraduna Jinbal da kusem gi minok ama noksinai samkya nokul jandu machanupi Yaireima na yorokpado haifet tung onthoktuna yengthorakpani Yaireima do mapabungbu uraduna prap changsilaktuna makhong soktuna khoirum jarai babong nokul jan machabu nuksina yenglaga icha Yaireima su yorokledana handakse babung se thabakra chinbasida yumlomda lakpa sungamrene Faja layuko Yaireima tapna khumjarai hai babong asumna mayam ado anoba world class latest jewelry design kaya pareng thamliba hol adomda lakle miyoi ba haibase tawthorakpana amani thamoidana amani uriba khuding maksu achumbani haina lawbusu langani aduga tariba khuding maksu asengbani khanbasu chumloi Samkya nokul chana makok chingladuna lakliba miyam du glass na amamamta oina khajinduna thamliba tanglaba jewelry item kaya do mathang yenglakli Heereima Yaireima amadi mama sija singju mapabunggi tung oirap inaduna mathang yengli Yaireima de apokpa mapabung samkya gi ilauduna business ki maramda thawai yawna lakliba businessmen sing aduga wari watai sanaba amadi Hindi da English da fajana communicate tawbadu Heereima na kalakpana loire machinna thokna haidrabasu Yaireima na mangondagi haisingba amadi miyamna yaba nungsiba heli haibisi mahaksu khangi simaknani chawraba mapabunggi company singsi Yaireima gi makuta taki gadra haiduna matam pumbada Heereima na yektuna leiribasi asumna laklamba miyoi singdu yengba loinaraduna numitugi oina hanakre Jewelry house tugi building gi rooftop tuda masana na table chair sing thari amuksu akoi banak geta machu mamel kaya gi fajaraba lai kaya bonchai kaya sumit ki leiting oina thamli samkya pabung nokul chan magi siza amadi macha singa loina na punna ikoi koina thariba chair sing duda family Zabada fresh oigadaba refreshment karasu sem saduna table duda thamli Heereima Yaireima amadi mama sija singdo mapai bungo kibadagi makhoigi nuksinadabadu losinari chinbalda asemba minok noksinaduna nokul chan tapna macha sing amasung magi loina bi sija singda hairai nakhoi loina punbasigi khudong chaba lauraga ai wafam khara hudoki sasa punchi haibase asangba lambini tangai fadana kathokpa yadraba lambi asibu chatpada tingkhang tumbau kaya nai khoibu tatana khonglo palo hangani
amadi leikha tanaba matam pumnamakta leiramgani maduni aikhoina mayoknagadoribasi phare ai wakoi suragumge pointe hekta hairage icha Heereima amadi Yaireima animak mapung marai phare mahai masing matik chana haire nakhoigi nokpa sinthoibadi angang yamna oiri mahai masing mapung phadre mangon hauchu makidi aina kaidorugani mahai masing ningthina tamhanba natana nakhoina su nokpa sibu mikup khuding senagadabani koisa sa mapa bungi wadu da Heereima amadi Yaireima du chap manana khumlai hoi babu nokul chan makha tarai aduga aina nakhoida nakhoigi tawgadaba thabak thoram khara sinabasu pamle haujikti pabungna nakhoiba manung matam chap chari haina lawre Heereima mapa bungi wadu da khumlai hoi babu khoi pabungna takpiba khuding mai pakna pangthokpa ngamnaba honajige aduna Heereima nangna su khwaisigi ko halai hane nangna pumnamak sei lamjing lam takadabani adu ipana hainingli basi adai nate hana suna khoi aina hawdokhrabaduni aikhoigi hiyai jewelry house sina icha Heereima da sinarage ipana khale aduga khoigi hiyai educational academy sina nanau nupi Yaireima da sinarage mama sija nakhoina nacha singi thabak thoram tawbada mateng pang aina sinari bisingai nakhoigi tungi khalaga maipunana thabak tawba ngamhangnabani ko Heereima Yaireima pulap punna khumjare phagani babum aikhoi honajage nokul chan makha tarai aduga jewelry house ki oina awat pe accountant ki post ama logadabadu newspaper da hap Heereima na khumlai hoi babum nokul chan Yaireima da su onchin duna hairi aduga Yaireima tapna haijarai takbiyu babum nangi oina di higher secondary ki laboratory ki assistant logadaba lairibani madugi thabak tusu athubada losinaba selo phare noi fajana manage tawnaba noi ki best level da hotnaroko thabak tawbada flow la hengumsi adudi ai amuk chakrage meeting ama su lairi babungse sija animak ai khajik halam lage ko laisi lembi amadi sital khumjare phagani samkya asi hairaga samkya nokul chandu chatkre haujik le hauri basi Heereima Yaireima duga mama sija sing makhoi mari tamangaire wamen amata ngangna de ngai hak leiraga Yaireima du tapna mahakki mama sija sitalda onchinduna hairi adudi imase aikhoi su chatna batawrase school fawda yorkise sital su machagi wadu da khumlai hoi chalase ichemsi adudi nanau khara hanjaram lage laisi lembi du khumning da paina khumai phani lengbiro Yaireima so machemsi Heereima da onchinduna tapna hairi ichemsi aikhoi chacharukige Yaireima na hairi badu tarabasu tasinade Heereima do magi phone du karino namladuna adum mamitu choithoktana lei Yaireima khajikti nungaijade macheni haiduna haijarubani adubu khumbiraktre Heereima na Yaireima do karisu makha taramdre mama siga tumina adum chatkre Heereima mama macha do Yaireima mama macha chatkrabada nuksidana tungda ngang bahaurai laisi lembina kari thoina tawja sarino maraisina konkhibasina haikre atombi hairidana kari leiwa mantra bubuno khangdemi mi gaisina sumba hairiba ai tamise tangjaning leda yengingdabana Heereima do mamagi wadu da mateng pangsili imase ai di pukse ingtau sum yayadre nate nangbu moina sumana sum tawlase hairiro haiba karino tawba yaba amta tawsira sidai sum helakladi khoi babungse atomi mama masa sida onchin khiduna khoi daga hannaga yenglaktadana nang kapchani ko laisi lembi tapna hairi adubu kaidause hairino nate chak ama kauraga hu hapaga pijaraga hatu asiro Heereima kirap hairi imase nang idea du jel yogudaba poni ko hadasu sing haseba adu tawruraga aikhoina tawbani ikhang khangnarani makhoise maibi yam sanga tawe haina tai aikhoisu tawba yaba thajin be yaba khara thajin chemi moidane ngawra phairaga chakradi pukning se pelani aida laisi lembi wakan khanduna haire yam thuna isu maiba hiba ma tana daba yatra hera haujimak chatkede he
Laisi lembidu famlambadagi fuk hawgalaga chatke tawrai. Heereima mama sijabu makutta phai. As imase nang siri hairubaga yaba nateda. La okhoi su chalase. Aise pabangna sinaramba singdusu tawgadaba leire. Makada kumlaga manager gam ta tanarukige. Accountant lawbagido khabarda habawna batawge. Warido horen yumda phajana saraseba. Asi hairaduna Heereima mama machadusu kumthakre. Ayukni korau hanba mahakso hanuba jingjaugi marumda lithok charakpada ngairi. Nong puba leichil singduna amakso khumjange matagum khumjan bikre. Kayada mabuk phatkitraba ingagi leichil no. Laleiba makuta lauri thangdu pairi. Makokto su khudai arangbaduna kokse setli. Khuu yauba but achauba matongi. Labuk kumlubagi makut masado leikhom ito totli. Surtana isai amama chinda ngangna mayum mai kai tamlai. Hoduna yengliba mituna karigi amuk ninghanari laujakro aigi thamoy se thamoy huran binamna. Isai du ngangla duna mondrang amada chatlila leibadu tungdai lablak na maga lenga oiba nupa mana kaurakpado haifet tarai. Laleibaw ho laleiba amta ngai khomi ho pakhang natrang. Laleiba chaplepi kanano makaukibaduda chapleblaga kanano haiduna tung handuna yenglai. Nupadu atay kanasu natte korauni. Korau laleibaga leikai maktada leiminaba haumin kaminarakpa tinnajarakpa marupni. Infalda khabar tharuraga halakpani koraudu. Lalaibagi manak yaurabada magi cycle hambardudagi fat chongtharaga khongna cycle du illaga chatpa haurai. Lalaiba chaplepaga hairi. Pi nang oire aidi khoi lekai se misi minaga yaurabi khalure. Khukau la kaudubu thawai lak pisi mangaine. Korau lalaibagi waduda khumlai. Khoi sakhen be herodi nanaina lapingai digi kaujababu kari mondrangdabu taurinu ne. Kanagi wakhal bu khalino. Tasin nadira tasingna bu tadribra. Amte yengtho usidana porompata. Lalaiba korau da onchingduna. Tahauda babu tahauda bani. Adu kai daurage. Sigi bu awenki wa oidaga ngangimi. Nate nang khabar tharu bahalaiba natro. Korau na khumai. Hoi mane khabar tharu bane nang dikadom da chatliba. Lalaiba sor sangna hondoklaga haire. Ha kaidawni makharam gi tatun khoi moigi laudo lauria kachinyan biona haifet humang thokan boina yanthoklu banida. Korau du noklaga haire. Lairik taptai tamsaluraga lauriyan chatlere do pakhangse. Khanbi bada nungbu nungaite. Lalaiba su nokladuna duma khumlai. Hoida aida nateda. Lairik taptai tamsaluraga hokar oiba misu lairi potnida. Masak maming budi paningre swaida leporogi ai. Korau du mamai maksin haire. Nate bai lalaiba. Khoise sumaina dum losindoroba karino khangdremi. Khara leirade thabak tobai chaisu bar oiraklani. Kuina paisa leidana wanom laga paisa pijaraga government job ama tawni haibagi asaso mangda fa oiraroi. Khara leirade nupi suti da yaraklaroi. Dudai imong manung isa isu. Korau na ngangli badu loi tingai lalai badu taning raduna marakta thachalai. Hoi chume nang haido loi chume. Ado yam taning da bana kong ita ba matang do yakshala anu. Ai fa ayu ki charaga numidang hela matam sida nupi daga free da pija bai. Yare to nupi angang ki warise. Ha ai su khali bane. Karinu tawbiya ba thaba amatang leirabadi private bo oirasu ama bo oirasu mata tawsan gi haidana. Yumda angang tuition tawri basidi paisa oina ka tharuba yaba nate. Macha gi tuition paisa bu thane hom sotpa ngamemi. Likraba nangna leiba lekai bu kayam pithokningne khalu. Korau su makha tarai. Aigi lekai kaina. Nate nangdi atopa lekai dagi turel dagi tawtharaklaga imana ka polangna kosilaga yokkibra haisiba. Na baibo. Madu hairaga khon tapthana mung hairai. Lalaiba. Aina haise nangna di phagi oina khaliba. Tangai fadaba akhoi gi punchige lambida taduna leiraba ngaktane mi. Bye. Nangna kalaga chatki su yararoi me.
खुई हिंबा वाई हाइबदी नते अदुबु फिबम सिदा मतंग सिदा सेंटोक अमा फजना लेबदी याम दरकार ओइरे मरु ओइना नुपी अमममसु दरकार ओइरा अबने ललैबसु खुमलाई होइबा लाले हाइबमक्ति नते आइसु अदुबु सेल थोक्तना कनाय नुपीनु यारक्तोसिबो नुपीसे वाजगेना कनाम ला ओइये नुंगाइरुरगे नैरुरगेना फेंगलगा लाक्तोइबा ngaktane khangedana hojika nupibu aduga ikaisu yamna lisimba natredana graduation loikiba chahi ani tangairi matam yam leri honakini ngamdratu edana upai letrabu kaidawne asumna marup anido wari sana sana lakpadu lalaiba hoigi thongal du yoksalai lalaiba korau da haire adudi bai ayamule horage korau du khomai koram da haife charusidana imana tharoi thoni hayobane chukhairuse lalaiba tapna khomlai bai ai ibok suma sangam de ima su Keithel tokni hayobane ai thadok panu ngai roi ai hore nungdin doi koirak lage korau upai leitreduna hoi adudi phare lehuro ai amu chakrage bai korau du chatke haiduna magi hambar du thauge haiduna makhong na mana oi thangba hambar gi khongnet tu da netlaga maklak asang baduna getlam gi khongnet lamna ba kansinna ba tawrak pani lalaiba du korau da amuk khangkau kaure bai koro amda ngai ko korau cycle brake khang pha phai aduga haire kadorage bai lalaiba noklaga atai nateda nangi ngasi gi khabar do aremaga yaudrbo ayam ta pahoge korau nokladuna khomlai yauri asi hairaga korau na da laibada khabar ama piram laga cycle du thauduna chatkre lalaiba so khabar du pairaga gyumlom da changlai mangona mama ibe matam phado insang na pi kharama puncha duna leirami lalaiba na mama da ima yam thengya ujupo Keithel mu chakhidoiro lalaiba ki mama ibe matam phado macha gi wadu da khomlai Keithel da phamlaga yolu do banatida insang se hayeng yorti pasan khrani haiduna pithokhlurage tawni na mabok ta thota paisa do yankai chama da phangnasu nabok hi dak lebe mateng oina ba lalaiba magi purit khawdagi ngasai lawriya kachin yanbagi pirakpa paisa do puthoktuna mama da pirai ima se rupa 400 ni ibok hi dak leina bani paisa lo aduga angang tuition tawbe paisa so ngasi hayeng di pisan naraklane tha phanare machagi matawadu ubada tamphado mami tuma pira chelakle nungsina haire imagi bungo imana lairi bi oirubana ngasidi icha se migi khulang chalalabani ko icha gi nauraba khusa macha singduna thanjaba paisa do icha gi oina dum thamjin jauda ima lairi basidi imana ngamnaba punama unagadori bane lalaiba mama gi mami tainan tharak liba pi marik tu taithok piduna haire ima aina hindi base iboka imagi gane ai singasi fawo imana hona biduna larik la suma pung phana taman birakpane aina asul mana chawai rubana mi hoi bangam chadabane pumna makki daita sai aina lo phong thok tabra ima tampha tapna haire angau bo macha sem bhai sidi mama gi mathaune nangi matam laktrabagi tawribane karisu ninghana gano hona badal lepkano aikhoi gi ithakta saudaba mahaksu leiridana tampha mapi tu taithoi aduga makha tarai hoise ima kuiroi nabok to ying biram nang su sak to thidok lamlabani chatho inkrabadi hawrara kuina dumai leganu nasado inglabadi nani ko ima chatlukige chale asi hairam laga tamphado thongalom da thokre lalaiba so labuk chalubagi iru maitha jaduna chak ising chaba tokre mabok ki manak ta changlubani adubu mabok su tum tharamle thabak leitraduna magi kada changlaklaga longna hipnaga wakhal tawra lalaiba ai sumaina sumlaiba diara kam tawne kari tawraga imagi amadi iboki mating pangane asi khanna mamitu tapna ushinduna wakhal tawi ngasai korau na piramba khabar do khangning ningsinglai madu thuna maklauruduna khabar chena singdo mathang phaktuna yenglai lalaibana asum yenglakpada thengnare hiai jewelry house ki accountant ama lobagi paudu lalaibana yengbada qualification su eligible oire mahaka chapchanare lalaibadu mabukning momon noktuna hayengmak apply tawsilagi haina
chap chana mabukning da khalakle magi certificate mayam yawba file du puthokuna che sangsing du check tawba loisali aduga amuksu hayengi chappada sena chana ba phirol sing du su yengsinduna hayengi damak sem sakre lalaibadu mabukning momon noktuna hayengmak apply tawsilage haina chap chana mabukning da khalakle magi certificate mayam yawba file du puthokuna che sangsing du check tawba loisali aduga amuksu hayengi chappada sena chana ba phirol sing du su yengsinduna hayengi damak sem sakre asumna numit ado haukre asomda su ngasi di Heereima du machumta khai keraga jewelry house da chatnaba sem sarakle mama siza lei silembi du changlai aduga machada hanglai nang loisimba loirabra karinu dukan gi attendant haibadu lawbudu gira nang nganta loisilabasi boibema Heereima nokladuna khumlai hoi accountant haibani ko imase mitani ko nangi pilaiti english to mapan thulakano khoi gi se numit ama leplaga interview do tawge tawbani adubu thuna lawsindaba yadre ngasi hayeng sida afaba candidate lakdabadi hekta khanjelage kui thaba yararo natrabadi thabak se slow yam chatlane leisi lembi nokladuna hoida ichana busilade imasidi loine yare aigi haibu mui Yaireima mama machadai ichana henda sitani Heereima du noklaga hoi imase henduine moina henbaga yaba nate asomda so lalaibasu nganta haugattuna loisanba haurai iru maitha jaba loiduna masana na iron tawraba blue black machugi men shirt tuma litle ngauna palaba kuchudaga kayadi chanakre muksu grey maksu nattaba blue hairap changba iron tawbai mami kaidriba formal pen ama setle leather shoes ama su tongle samsu masana na samsit mami dita handana yelomda haiduna semlai makhut oidasu brown machu leather gi mari oiba gari ama susi lalaibadu asumnaga keba hairamgani nongmata khalude hek yengbada yam gentle oina fajare kutak tawba khajai gi dimple duna hena rasi ama hapchali mama ibe matam phana machabu manam nambiraba matung lalaibadu hiai jewelry house ki mai kai tamlakli ayuki pung tara tarakadore Heereima su makoi gi jewelry house ta yorakli mahakna yaurakpadu visitor mayam gi famfam duda miyoi kharasu thabak ki damak apply tawba laknaramle Heereima du thuna makma gi office ka da changkre aduga applicant sing na pisinarikliba maming singduga resume singduga yengduna mathang asum kauduna wari saba haukre ngaihak leiraga mi kauthok kausing tawriba pion nupaduna kaurai lalaiba nongmaithem ahalup yaubro changbiba yarni lalaiba magi turn yaurakpaduda office room dugi thongdu tapna hanglaga magi nupa thokna lum lauraba khonjel duna room duda phamlam liba Heereima da hairai may I coming ma'am Heereima du file amada mamito adumak thamle lalaiba room da amuk fawba yengkhalaktana tapna hairai yes coming lalaiba changlaktuna thariba table dugi mamang da leptuna lei Heereima makha tarai take your seat lalaiba momon nokna thank you ma'am asi hairaduna lalaibadu chair du da famlaga makha kari hanglakpa haiduna khomnaba sem saduna lei Heereima na hanglai somgi mingse lalaiba su sat khomlai lalaiba no maithem leifamna halo Heereima makha tana lalaiba da hairai phare somgi samatawrikliba somgi resume sa ai ure ado somgi matangda khara hayota se lalaiba tapna Heereima gi pakhum pirai ma'am ai sei bu popi imaga ibok amaga lemina jabane laibok thibana ai bu popo baba budi masa khangja hotre leikai gi high school amada telo sinjaraga higher secondary na sangak famda leiba e ki higher secondary school da art stream da tamjare mafam da higher secondary lo sinjaraga DM College of Arts da economic honors da graduation lo sinjarakle ai sa maths pu pamjan haujare achauba pandam amagi makada art stream da chachakhibane adubu haujik phawbagi dimang phawna jatri Heereima du sor ama sangna hontoklaga makha tarai
Nangi computer dolly corsina, Tangmai Bangi, Pointrex Tatamlakpoko. Laleba fat kumlay. Hoy, ma'am. 9-month course the Lucian Jerkle. Heereima mamit to the yen Katana Mangak Tamak Nom Lakahere. Okay. Adu Aigi Oinadi, Tabaxi the excellent communication skill, financial problems and solve the wiki ability labise. Yamna Darka Oi. Aduga, business concepts so Yamni teach and understanding labani Pam libise. Adu, some Sahanasu Tabaxi experience late to Heidi, Kari Henning. Laleba Tapna Kumlai. Hoy, ma'am. I Tabaxi the experience delay judge. Adubu, I give best level the Kudimak face to Bangam Gani Habigi, Tajabadu Leje. I Hona Jiggy. Tabaxing of Nina Tragangam Habadu, I Tabano Jabagi Tanjado Bibiu. I chin the Makhiraga, could yaw the Bang Yu Amanachade. Tabang Suidan Uchagi. Heereima Wakang have Kalaga Makatare. Okay, I appreciate your confidence. Fare. Nangi contact number so Nangi application see the yard. See the Nangi Pau to hire again. Koi Manaraga, Atuba the Pau Makangalani, Madungai. Okay, Yarni. Laleba do Harau Jena Kumlai. Thank you, ma'am. Assume the Heereima worry Sabadu Loiduna, file the lep Katuna Laleba the Pirak Pani. Nasai Makaide, Heereima Laleba Bumichina Fauhana Yang Ludabani. Aduba Hauji Heereima Laleba give my tongue do, the saying the Uri. Asuk ning thi bayam na gentle oiba nupa ma oibagi gunsu na tillaba yam smart oiba nupa ma lalaiba na oiramba duda Heereima thamoi gi mihuldo ngai hak lep ki bagum chap lep tuna mit kop tana lalaiba bu yengduna reikhre file piri badu makhuta gi thadok de lalaiba so file du loge haiduna khuttu tingthok lurabani na chingsin ba sungamda Heereima gi mideng da ginan thok pa sungamda mamai khara sonja baduga Lalaiba gi khajaido ngaksang het ngangi masu pakhangni ihul karigi phauroi masak matau fajakrabi medam leisabiduna yenglaklaga kadom da leiraga cheluni mapunchida adumna nupi amataga onsinarakribana ikaibana tawfam amadi khangjadre lalaibadu adubu matangdu yam sadraduna lalaiba khongdemlaga Excuse me, ma'am. Heereima gyan khanglak laktuna makhutagi file sat launa thadorai Sorry. Asi hairaga ikai boy kari boy file pi kraga magi VIP chair du da sat launa famthakre lalaiba so tapna thank you ma'am hairam laga thoki ge tawrakpani Heereima du fat launa lalaiba da hairai kainomta lalaiba mamai du fat onse laklaga ma'am kai takpiga daba Heereima tapna kerap hairai chair du da amta phamko wari khara sakise atopa thabak chatoba le horiba Lalaiba do mabukning da khali. Kaini gi side. Suppe thara isina. Kebu kerada. Thabak ki interview lak prabu. Phabi doira. Heereima khanghai hairai. Kaino sum ong lagalai Nihak phamo. Coffee am tang thamina gi se. Lalaiba do upai leitaduna amuk hanna famlei. Aduga hairai. Ma'am, kai takpi ga dabano. Hekta haibiu. Heereima lalaiba da yenglaga hairai. Adum fleng oina wari sase asi hairaga magi table mathaktagi calling bell to khingi thinta dana pion du changlaknaga madam kai takpiga daba Heereima na hairai dada coffee anything pubiro funny madam asi hairaga pion du chatkre Heereima du wari makha tarai lalaiba hi jewelry house babungna matam kuina changna semga charakpa mafamne ngasidi miyam amadi customer singna Aikogi jewelry house ida yamna thajabiduna public ki full cooperation amadi yabibadu uba phangli aduna aige babungna thamliba state sidai mayeng tahanbadi ai pamjade aduna ne jewelry house gi employees sing lobada aina yam saksile lalaiba tapna khumlai madam thabak haibasidi apikpadigi hauraga jawba phawba yam saksinna amadi thabak tu da thawai hakchang yauna full dedication tawba changi haina aina lojai Handak kisi madamna aigi tanjama pibirabadi aigi angamba thakta honajige tanjadu da piondu da coffee cup ani pusilakna table mathak adu da thanamlaga thokre Heereima lalaiba da hairai coffee paise lalaiba na thank you ma'am Heereima makha tarai hoy som lalaiba se accountant post gi damakta di qualify wari sari ba adu marak thachel laduna
पियोन दु हिरेमा द फट हाइजरए मैडम अमुक्ता चंजरके हिरेमा दु पियोन दु द हाइरए तादा कई लेरे पियोन दु न हाइरए मैडम सिगी फाइल से हंतक थाओम सिगी फाइनेंशियल की रिकॉर्ड ने मैनेजर ने मैडम द पिबी ने बताक पिरे हिरेमा फाइल अदु लौहवे पियोन अदु फाइल दु पिरम लग थोक्रे हिरेमा फाइल अदु फाक्तोक तुना सुम येंगली ललेबसो अदुम तुमिन फमलदुना लेरी हिरेमा महक्की मबुकनिंदा करिगुंबा अमा खलकलदुना फाइल अदु ललेबदा लानसिंदुना येंगहलाई ललेबा ngakna फाइल अदु लवे हिरेमा न हाइरए ललेबा से फाइल से हंतक थाओमगे चटखिबा लाखिबा योनखिबा मदि ज्वेलरी हाउस की चंगखिबा फाइनेंशियल की एसेस तुने नंग हाइफे चेक तोरागा नंगी मोतानिंगे ललेबा तपना फाइल अदु लौरगा याम चेक्सिन मथंग मथंग येंगबा हौरई हिरेमा दे ललेबना तौरिबा थबक तुददि हेक येंगददना ललेबदा मिट कुप्पा काउबा मखैदमक येंगदुन लेरे ललेबना ngahak चेक्सिन येंगलबा मतुंगदा हाइरई मैडम हिरेमा ललेबना कौरकपदुदा खंगप्रेक खंगी हायोतासे ललेबा फाइल अदु हिरेमा दा ओंचिलाई अदुगा मागी पेनदुना पिन पॉइंट तौदुना मखा ताजरे हिरेमा सु फाइल दुदा मिटिंग थमलाई ललेबना मैडम सिगी तारिबा पैसा खैसिना अनौबा आइटम सिंग लौखिबगी पैसाने अदुगा सोमगिसिना पोट योनखिबगी अताबदुने अदुगा मसिदा लैरिबासिना प्रॉफिट ओइदुने अदुगा मखा सोमगिसिना स्टाफ की सैलरी अमदि एक्सपेंडिचर सिंगने अइना सुम येंगजबदा मैडम ममांग थानी सिगी लाकदबा पैसा से 1 crore 35 lakhs ने अदु 50K मुक चेनरी पुला पुंछलगा चेनरी पैसा से 75 चेनरी पैसा से 75K ने मैडम अयाम पैसा बदी नते हिरेमा खंगसाव सावगलै करिगी चेनरी पैसा नो तसेंग चुमलब्रा ललेबा मुने यंग ललेबा हिरेमा सावरकपदुदा किरपना होय मैडम अयामुना होजरबा मतुंगदा येंगजबने ललेबा फाइल दुदा अमुक मखुत थिल्लदुना मखा तारए अदुगा मैडम सिना हंतक अनौबा आइटम डिजाइन सिंग लाकपगी तौखिबा पंक्सनदुगिसु मयमगी एक्सपेंस तौखिबा पैसासु मी सिंगदा पादुना येंगबदा चंगनख्रिबा पैसासिगा सिलिबा ऑर्गेनाइजर सिंगी पैसागी रिसिप्ट सिंगसिगा चावरकना येंगबदा सुचाना फाट्रे हिरेमा साउना कॉलिंग बेल दु नमखिंग खिंगलाई पियोन दो मेकअप ता यौरई पियोन दुना मैडम करी तकपिगदबा हिरेमा साउरब हाइरए मैनेजर दो आइना कौई हाइरुसो होय मैडम पियोन दु चेन क्रे खुदक्ता मैनेजर दो यौरक्तुना हिरेमा गी मांगदा लेपलरे मैनेजर दो मसादो किरप तौना मैडम कई तकपिगदबा हिरेमा साउना फाइल दो मैनेजर अदुगी ममांगदा फटलंग चले अदुगा हाइरए ऐसे की चेनरी पैसा सुसिगे एक्सप्लेनेशन पामे मैनेजर कीना मैडम करी वादो हाइबा लोइद्रिङै हिरेमा दु हेक्ता मैनेजर दु लाक्थबा हौरकपनि मैनेजर आइगी हियाई ज्वेलरी हाउस से नंगोदा पाबुंगना मतम कुइना सिनादुना लाक्लबने यंगो था अहुम कक्की फाइनेंशियल रिकॉर्ड असिदा चेनरिबा पैसा से असुमना हौकिबा सही मंगा सिदा मरी मंगा सिदा थौदोक असाय अदुम थोकलमगनि करिगिसु थोकलमलय आई वायम ngangba pamde ज्वेलरी आइटम सिंग योलिबा सेल्समैन अमदि हानगी अकाउंटिंग गी मखादा याम अथुबिदा इंक्वायरी तौबा हौ मसिगुंबा थौदोकसाय आई लेरिङै अमुक हन थोगन यारे चलो मैनेजर दो हाइफम खंगदुना इंगा तौरगा लेलेबदा हाइफेट पैना येंगलाई ललेबा मैनेजर के मीटिंग दुना थोकनबा सेलिंग मथक अमदि रूम दु को येंगसिननै मैनेजर दो अथोबदा थबक लखचरगे हाइरमलगा थोक्रे हिरेमा सोर अमा चाउनु होंदोकलगा ललेबदा ओंचिलाई ललेबा अयम पेंजरे तसेंगना नंगुंबा मियोइने अइना पामलिबसो नंग हेंगदगी थबक जॉइन तौररो ललेबा मबुकनिंगदा हराउजबदो तंबदा लोइबा कौबा नाइररोय महाकी पुंसिदा असुमना नुंगाइबगी मिकुपसे यावरक्ट्रि हाइबा याय ललेबा हराउना खुमजरे मैडम अयम नुंगाइजरे मैडम बो हाइनिंगाइ लेतना थागचरे हिरेमा दु नोकलादुना ओके यारे अदो सोमगी सैलरी दो सोमना फ्रेशर ओइबनिना तुके दो पीनाबा मैनेजर दा हाइख्रगे मसिदा सोमगी थबक मतुंगिना दम हेंगचरके ललेबा हराउना ओइ मैडम हिरेमा इकाइरप तौना तपना हाइरे दुदि
hayang nganta lakpiro lalaibasu nokladuna hoi madam hairam laga thokre lalaibana thokrabada Heereima du mathanta mamon nokcharai aduga tapna hairei lalaiba haiba nangi mingda kiyada chinglem kraba mingno sakka minga yam chane asumna lalaibadu nangampaldagi ahalup yauba auto amada tongduna monda nungaina mayum maikai panglaklei mayum thongal mapa yauraduna auto bara lupa kundu piramlaga change tawrakpani thongalgi mayok narap leiriba waiting set tudagi famlam leba korona kaurai hopakhang somdam ta changlakhuo lalaibadu korona kauribadu harau harau changlai aduga koraugi mangakta yetpa khudaidu fatlaraga waiting set ki bench tu fat kantholaga famtharai magi momonok pa harau bagi saktam du korauna uraduna hairai yam harau ki bagi wari ni ne wari tam otarage asi hairaga korau du makuta pairamba maikhet maruduna manakong du holai aduga koraugi mangakta yetpa khudaidu fatlaraga waiting set ki bench tu fat kantholaga famtharai magi momonok pa harau bagi saktam du korauna uraduna hairai yam harau ki bagi wari ni ne wari tam otarage asi hairaga korau du makuta pairamba maikhet maruduna manakong du holai lalaiba nokladuna hairai fajakre onthokna bu fajakre adu fajaba nupi bu punchida uraktre korau du ngakladuna mata amni ne thabaki chatkhraga matu anoba khangnarak libisalo siba lalaibadu mondrang da tauduna wakhan nungaina korau gi longchumda nga tharei aduga hairei as taba bi mamita lurakna naga aingonda yenglakpada as thamoi se tahore da ai korau sauning laduna khanglaw lawi hai chono karino pautamo hairaga kai mino sibo kamai tawrage haiba nangna chatlori ba thabak tubo lalaiba fat chumna famlaga hairei yare thabak ki bodi hayeng de chatlani ado thabak mapu director leisabiduna aingonda kenjilakpaduna nemi aina ngaurise korau du mami lautholai nupi panbe yadaba nangna thabak su phanglaklaba nupi su phanglaklaba nate ngaiko nupi du leisabine de nandi kamai khangiba lalaiba sor hontolaga tamai mi masam thado idudi korau na noksalai sam thadolaga lesabi hekto oramdoiraba sak nangondabu ngausilai kaina aina kamai thajadoinumi awoiba khara ngangomi lalaibadu saurai aise pakhangni mau lesabi khenaba khange bondo khoi medam do kaisu ahan nateba khoi bes oigeni khale moina nungai aifabagi larik tamba tamdaba mapagi company do pujabai wani korau na mukham lai phare nangdi lottery phawre ne thabuk su phange nupi su phajaba ma as ai ta ngai ne phangjatrise hoise kana de matha saraga samke ne bani nga sa se noi de ngasidi paunu ngai be lalai bangakna kai de nga korau noklaga hey noi maning pukri dei phadui ni kaino ai chale nga phaba kumlam lagi ko lao paktina baibo lalaibadu upai leitraduna korau gi matung tapna inaduna changkre asumna marup anido mama amadi mabok kaloinana chak ising thongduna hauna chaminare ngasi dilalaibadu monda nungaina isai ngangla galoisali thabaktu auto da chakkadabanina khara nganna chatradi hekta thengadoribani mama tamphadu machada tapna kaurai ibunga lalaiba samjet hana kaigema tampha tapna hairei ichana thabak tawbai budi ima yamna nungaire adubu nangoda wafam ama ima haige manna taw lalaibana khumlai ima tampha machada hairei sideidi dhakmi makhal suna tinaraklani theinaraklani adubu nangi matangda mina hangba wada nangna khumgadabase iboka imaga lei ipadi sikre sida makhumuko lalaiba mamagi wadu da makok ngawruduna hanglei ima madu wado aina khumdana dalaklaba pakhumni aingonda anawba natre adubu
Ima na ingon na karigumba malot le habaside ai khange ai madu karino hanglo ima ai khange pakhum dumag ima gi tamoi kaigene haba ima ai hangloi tampha macha uhandana khangaudana nan tharakliba pi du phattai thoi phare phare nang thenglani ima manam nam gise si haiduna lalei babu mama na manam nambirei Jawraba hiyai jewelry house tugi mamangda Yaireima magi car manungdagi building ado mamit kuptani yengli mathanta khanjai ichemse nangna lona bi machani haiduna nanaw oina khanbidrabasu nanaw Yaireima na ichemsi budi thamoi sena nusi jai ichemsi na aibu kauningdrabasu aigidi nangsa ima saklibini lakadariba de 20 sa aigi birthday ni ai ichemsi na nanaw ki birthday lakpina bhai chabalak chari Asi khalladuna Yaireima mamitagi pigi irik tai thokchari driver su yaurakte Yaireima du matom tani laklibadu machem sina thina nganglak chairakani haiba mahak adum khangjai Yaireima tapna magi car gi thongdo hangdoktuna kumtharakpani adubu khangaudana makokto huru huru laiduna ngaurakle lepangam laktre leimaida haithurakle mikuptu lalaibasu office mamangda auto dai kumlaklaga bara piri bagi tanjado oirami Yaireima na haithakibadu lalaibadu pakhatna prap chensinduna Yaireima gi khwangda tap launa konbiduna pharai lalaiba na Yaireima bu konchinbi hauduna leimaida tukhigadabadu kalhaure adubu yamna laibak thiba amana thokliba tauriba thaudok singdo matakta Heereima na magi rumgi window da yengthorakpa tanjado hek thoktuna urure Mahakti ngasisi yamonda nungaina lalaiba bu lakpa thawai makki oina ngaiduna lambiromda asum yengduna laibani adubu tanjadu hek chahaudraduna lalaibana Yaireima bu chenchinduna konbikibadu hek urure masina Heereima na Yaireima bu hena mabukti yeknaba thaudok amagum thokre makuta paiduna thaklamba coffee cup du table mathakta makhon thokna daklauna thami Heereima du aduga makhut anido mathabakta pullaga magi chair du da sauna famthakre Asomdana lalaibadu chelakpagi sorkanna holaduna mamit anido Yaireima da pakhatna sangtrik yenglaga lairi kolibadu di thadoktribani Yaireima so gyan haife laktuna mamit anidu tapna panglai mahakna mamit panglakpada nupa amana adumna konduna ngaktuna mangonda yengduna lairambadu urakladuna mathamoidu pakhatkraduna lalaibagi thabakta makhut macha aniduna sat inthorai lalaiba maning hairap hallaga tu sange tawbani adubu tuba makti tu haudre Yaireima do lalaibada hanna fawba yenglamdana office lomda prap changkre lalaibadu mabukningda matomda khalai karini ge simiside tu sindore na sungakpiba aduga hanna fawba yenglamdana changkine nate kem haitrasu thank you fawdi haibi yai haiwane lalaibadu kari khallurabano amuksu mathanta momonnoi aduga khalai as Moi jewelry house da laiba sidi phajabi yam uine hojiki du su phajai haiwane khangdreda asi haraga noktuna office lomda changkre Yaireima do tapna machemsi ki office room mamangdu da leplare mahak po hana masak khangbani piyonduna prap changsi lagtuna hangjarai madam lengbirak libra khoi madam Heereima unabi ge dawribra Yaireima tapna khumlai tada Ichem tauna gilakpane ai changlakpa yabram ta hangbirakera piyonduna makhom lai phani madam asi hairam laga piyondo Heereima gi manakta changlaktuna haicharai madam Yaireima na madam mukta unajigi haibire thajin birakpa yagadra Heereima wa machet ama fawba nganglakte adubu changhala u haibagi ingita mangakta maknomai piyondo prap thoklaklaga Yaireima da changbi ba yarani hairam laga chatkre Yaireima do Heereima gi room gi thongjin du da leplaga tapna haicharai ichemche ayamukta changjarake Heereima du khonjal haurabna changba yare khangladuna Yaireima du changlaklaga chair du da tapna famthai adubu machemsi do mangonda hanna fawba yengdana tumin leibadu da wangang fam amadi khangdrei Heereima do kaina thangda khon kalapna Yaireima da hairai kailere Yaireima machem sina wangang lakpa tu da tapna momon nok tu na haicharai
Ichemse, coming day 20 se, aigi birthday ne. Aduna Ichemse ju choite ne yaubio haijaba lakjabane. Aigi collection na so Ichemse ga khangna ning. Yaireima na ngangli ba wadu loidringai Heereima na marak thachilaktuna hekta hairakpani. Ai thabak yam chele, sangdau made. Yaireima mamai du khangmak maksali. Aduga tapna hairei. Ichemse, ai si Ichemse gi na nauna traba. Ai bo asu Ichemse na tathibiri bise karigino. Babung yauna tawgadaba birthday ne. Khoi sintoi bisu yawgane. Ichemse na ai bu tasena nusibitrabasu miyam sigi mitadi aikhoi iche naw nusinate haibase uhaningde. Masida soklebase khoi babung khaktane. Asi hairaga Yaireima na yam fajaba birthday gi invitation card ama table mathak tuda thamlaga makha tarai. Ichemse, soidane yabiyu ko. Ai amuk chachakhrake. Si hairaga Yaireima du chatkige tawrai. Heereima sauna prap haugalatlaga Yaireima gi invitation card tu hekta chere se gaibani. Aduga Yaireima gi mamai du langsallaga sauna hairei. Nate nangi sa ingonda advice piri ba haibudur ha. Advice piri bani nangi se. Nang na ibuna cheni khangera amani khangera. Ai di nang bu punchida inaw ni khanbe sunga ngamlai khangledana. Nakhoi atomi masa singji gi tawsina ba ta to. Ai ngonda di chatnaroi. Ai na nusi di yaning de haire bisimakta da ikai do yam khangri du bukari gino. Nate karigino ba. Noi na mam jana khoi da sukyam yeli bise karigino haiba. Noi na mam sa se uningdra haiduna yumfau ba ani thoktuna tongan sarabani. Masi dai sida yam ka henjila kano. Ai khoi digi kari su phajaba haita ba phangloi. Heereima du yam karim naraga Yaireima gi mamai da yam naksin na changsil laga tapna hairei. Nang se tasing na pokloi da ba miyoi amani haisa nasana khango. Yarni chakro. Yaireima mache gi wahai singduna mathamoi du athau bathang amana thinbaga chap manana thokre. Mathamoi sokna mamitagi pidi ichil naina chentharaei. Adubu mahakwa makha taramdana kapladuna kadudagi chenthokre. Lalaibaso Heereima gi manakta changlakpani matangduda Yaireima na kaptuna chenthokibado yam ngakchana na Yaireima bu tungda yengduna lehawi. Mathanta khale. Hawjiki nupidubu asigi nupidu natrone. Manida. Kaino mana wanthabu kapo. Kaidaro jano. Masak phajariska unthok jana kitri. Baksa kitri haiwane. Asi khallaga Heereima gi manakta nokladuna changla ila laibado. Ma'am, I am the Changarake. Heereima ungduna famlambani. Adubu laibana kaubudu the ying toglai. Aduga nok laga kumlai. Oh, Lalaiba, Chang O. Lalaiba tapna hairei. Madam, Hajikinu Pimachama Kaplaga Toki with the Bukaido Bueno. Madam Girum they told Kiba Mali, Kaido Biarake. Heereima do inga tautuna nokshin naraga hairei. Kainone, a koigi customer name. Magi sana malawbani. Ta haure na karino. Heereima wadu haifam khangraduna satlawna hairei. Kemne dida. Ado kailere gela lebana changbirak pabo. Heereima do bebar hekta taksilai. Lalaiba su nokladuna khumlai. Kaishu laiti madam. Madam gi signature amata lawna bachangjarakpani. File sida. Heereima noklaga khumlai. Ha, signature lawbai. Dugibu tada biyonda dum tharaklasu yabadubu. Kadai no piro tawragi. Asi hairaga file lawduna Heereima sign tawi. Lalaiba sign tawriba Heereima da momo nokna yenglaga khumlai. Kaishu laitaba thabak masasigibu mi kaunabda talaba madam. Aina ngamba thabak de ai isana dam tawjagi madam. Yam jinba matang oiragana wari ama oine. Heereima lalaiba da yengladuna file do pirai. Si leire loirabani. Ado lalaiba ngasigi oina thabak aruba kari leirike. Lalaiba khumlai. Thabakide karisu thidokpa aruba leitre madam. Kai leirike. Heereima du sorama hondoklaga hairei. Aisa ngasi tension kara leiba. Aduda kadaida no masum koithoklo sira khaliba. Khara wakhalse nungainaba. Lalaiba mahaka chatlu se hairibani haibadu khangladuna Heereima da hairei. Madam gi driver yawiraktraba. Heereima nokladuna khumlai. Yaurei. Driver ga chatmina nangdabaini. Nang haurise. Nanga chalaga khara nungaido maliba ise. Lalaiba noklaga. Madam, kaisubudi kaide. Adu aidi
Wadu hairaga la leibadu non thakre. Heereima la leibada yenglaga. Nang kai doraba. La leiba ikai rap tauna haire. Aide gari achawa paibadi haijadiye dunane. Heereima noke taubane la leibagi ikai bagi mataududa adubu ikai khrani khanbadai nokpadu fajalaga tapna haire. Dobu kai dorage. Aina thawraga tongba yade haiba leibro. La leibana hantak muksu ikai rap tauna adum khamae. Madam na thawraga aina kamai tongduno. Ai kaida. Asi hairaga la leibado amuksu non thakre. Heereima do hantakti tasengna la leibagi mawongdu nuksiba ma yawraduna nokthoklei. Hoi kaisu kaidi. Aina thawrasu lao asai fa koi thoklase. La leiba ikaina nokfe tawna khomai. Oi madam. Asi hairaga la leibaga Heereima gado kadaida no ma koi thokluna ba haiduna thokre. Asomdana Yaireima do magi kar adu thaudoraklaga achikpa labuk lamhanga leiba mafam amada khamlaga machem se Heereima gi wahai singdo ningsing thamoi kaina kapcharai kanana sutara roi haibagi matagum makhon thokna kablakle Yaireima do imase nangse karigi atombi oiram libano nangi atombi haiba mingsina ai amadi nangse kayada masakti alabano ngasi ichem se Heereima amadi Ima sial lay silembina ikoy de sauri base. Ay dilale hay na kandiye. Karigin ang na. Migi makatiye ning luri bano. Ay busunga sidi pok pagi mahayan trabi amadi. Tasay na taybang sida kongda pagi haklay trabi amagum ngang libasak libasin se. Ay bukayam koy na misay se tako ay bano. Asi haraga Yaireima do makontok na mafam adugi achikpa do tugay do na kablaklay. Kanghaw da na magi phone do call na malai. Yaireima kapu bagi mapi du tay thoklaga khonjen semlaga harai. Hello, kai lere madam thoibe. Phone dagi madam thoibina pakhatna harai. Madam, school da moi class 12 ki angang khara group saraga funare. Principal na khamdokna ba hona bada yadre. Oja kai su tofam ma khangre. Madam thona mukta lakpi be yagadra. Yaireima pakhatna. Hoi, phare, ayawrona batawrage. Asi haraga phone do thamkhraga Yaireima do hi educational academy ki maikai tamlai mahakna yaurakpada chawraba school dagi ground da class 12 satra nupa sing ado nakpak tana duna phuna duna leiramle school pochai kaya so akai atoi thoklamle khamdok pachang luba oja sing so asok apan yaw su yawramle Yaireima thuna magi card du khamlaga school gi ground adom da lai Adubu Yaireima na yorok tingai oja sing do satra sing phuna badu khamdokna ba hotna bada upai leiteduna police kauduna leiramle police sing duna khamdok padagi phuna badu ti leplamle Yaireima prap changsilaktuna sauna hare kana no makok chingle ba satra sing do ai office ta puro asi hairam laga chat ke tawbani adubu police amana hare madam angang sing se police station da oina purkhage aduga moigi parents kaurage Yaireima tapna police to the harai. Sir, thawdok se aigi school gi ground makta da thokpane. Aigi academy sigi so akan rules and regulation laije. Aina chenari ba satra sing asibo school gi disciplinary action committee de sinaraga moi gi punishment do lepjarage. Masidi school authority na thawdok sigi responsibility do lawjarage. Aigi school gi thawdok mina ai administer jarage. Adubo sir hoyo bira ambai thank you again. Wadu tabadagi police sing du chatkre aduga Yaireima so magi room da changlaktuna sauna chair du da phamthai makok so ngasai ngau khibagi manil duna amuk ngau buso horai oja nupa amana phuna bada gang leader oidiba class 12 ki nupa macha ani do pusalaktuna Yaireima gi mitmang da lefali Yaireima nupa macha ani du munne yenglai nupa macha amadi mahaki maupa nupa sinthoi bani Adubu school sida lairiba miyoi amatana sintoi base school sigi founder gi machane hai base kana amatana khangde principal natana Yaireima do maupabu matang na yada duna khangsin nadana sauna chaiba horai school si phuna pamla sata animak ki na magok tunon thai aduga tapna khomai nate me Yaireima makha tarai school si nakoi gi gang fight to form laba ha kumo aina hangi sinoi ni dane angang ani du Yaireima bu kireduna tumina makok tu non thaduna adum laikre
Sinthoi macem sigi macing khangbanina amuk hana kikre. Mitbangdadi makhoi ani macin manaw ne haibadu kanamtana mapabungna khanganba yaroi haibagi yathang leibadigi khangandabani. Yairima sauna makha tare. Noi maphamsida noi parents khaiduna achauba samagaloinana mahi masing tamluna batharpa natro. Aduga noi bu maphamsida gunda tawnu batharakpadi natedana. Ngasi noi school si ground makta da phuna ba haibsa. School si reputation camp so noi khambra. Noi na mangan tagali school ke infrastructure mayam sa noi na singadabani. Aduga hayengi numita noi gi parents puraga lakadabani. Masida thawoi drabadi noi bu school si expel tawani. Sinthoi badu pakhana macem sigi waduda yam kine yengjare. Heereima du mahakki kar adu lamlong fauduna tinsit lambirom da mamang pangna asum thauраktuna laleibaga loinana lakpani. Laleibadi kharaga ikai thijabaga wa machet ama fawbangangjade. Adumak kardu ki front seat da tumina family. Kadai da kadom da chatlibano haibasu karisu hanglude. Heereima na laleibada kardu thauna tapna hairai. Yamaina drabo laleiba. Laleiba dum tapna khumlai. Kaisu kaide da midam. Heereima makha tarai. Aide nangna sumtumina wa machet ama phawngangdabaduda yam haina draboi khallurine. Laleiba tapna hairai. Dugumba kaisu leijide da midam. Aide sumna nongmata kanaga su chatri. Dona sum wadu hairaga makha taraktre laleibadu haifet Heereima da yenglamlaga non thakre. Heereima de laleibagi ikai thijabai mataudo mahaki thamoiduda asum nuksibagi machu masang bahaurai. Asumna kardu thaurakpana sanjenbam yoramdaige ching ani kareki urumga phangba chingkhong adaida kardu tapna khamlai. Heereima laleibada mamon noktuna hairai. Khumuswaida ngek hangse langkise. Nong sucu gadoribra karino weather se khara olang onsaune swaidana khara nungai do male isase. Laleibadu hoi madam haina khumlaga kardu dagi kumthei aduga magi rumal-duna mahakki laibaki humang marik karibadu taithokchei. Mahakti asum hainaga nupiga koiba mapunchira chachadriba pakhangnina tawfamdi khangjadre. Ikai boy kari wai tawduna adum leire. Heereimadu mamanglomda khudombi thilladuna laleibada makha tarai. Tu sidai khara jatkhraga langai hainaba album ga yam shooting tawfam phi yonga yam safam do leirabani. Nang jangningro janglusira. Laleiba tapna khumlai. Madam yarnida thank you nabane changla roise. Nongma muk laklaga fajana yenglase. Ado madam ngasai tensa lai haibibado phabirabra. Heereima ngasai gi thodok to lalaiba gi wahaiduna khangning ningsinglai. Adubu chinbalda haifet noklaga hairai. Hoi phare aidi nanga sumainaga koithokminarakpasa yam nungai wakhalse. Lalaibasu kari haidoino khangdraduna hekta khumlai. Aisu nungai madam. Ado madam koitharugumse hannaba tawrasira. Lambida chaliba mi khaisina aikhoida sum yenglakpra kainum tawre. Heereima nokladuna hekta hairai. Yenglaklaga kaidorage delakpa mai manjani kaino natra. Lalaiba ngakna Heereima nokthorai. Phagi tawbanida noksena kaigino nangna adu yam pakhalidubo nupa natabasi mangaire nangse. Lalaibadu khumfam hek khangdaduna tapna khumlai. Nupa sumini thamoi pandaba makti natabanina ikaiba pakhatba mihoiba khudingda phaunariba ihul khudimakto loi phauribani. Adu aina atai nupa singdagi khitang henjena ikai thiganbai wadani damida. Heereima nokladuna sat haidorai. Aduna hena nuksikre. Lalaiba ngakna karibo madam. Heereima do machin bandagi khangaudana thokkiba wahaini adubu amu ikairakuna semdorai. Ikai thiganba misingse aidi sum nungsi haibanida nangi wabadi nateda. Lalaiba iting tingna adum phagi tathoktuna khumai. Adudi aisu ikai thigal madam. Aibu amu nusibirakani ko. Heereima nupi oibinina haifet ikaijai adubu tapna hairai. Lalaiba nangse phagi bon thona haikremi yam nungai wari saba. Lalaiba nokladuna khumai. Madam aibu lana khanbiganu ko. Aidi madam na tension yam lei haina ngasai haibaduda sum noksena pangangjabani ko phagi waina. Heereima su khumlai
Kaisu kaideda. Office mafamdana wari ama oikre. Mapan tholaklabanina sumai chamna koine dabi wari sabase. Aidi yam pamjai. Sisu punchigi mahau amane. Kai haige. Lalaiba tapna khomlai. Hoi, yamna chumme medam. Aikhoi sum yoiba ngaktane. Aduna awanu ngai share tawna bahaibaside yamna tangai fade haina khanjai. Asumna makhoi ane wari ngai hak saraga amu kardu mamai laiduna halak mahaurai. Heereima na hairei. Lalaiba, ai ngasidi yam nungaikre. Ado nangi number do amta piramo. Sum athua kai malaibada pausa sat phaunaba yanaba. Wadu hairaga gari thauna Heereima na lalaibada magi phone du da number do iraknaba pirei. Lalaiba so haifam khangdraduna magi number do adum pi da yadraduna iduna pikre. Heereima na makha tarei. Ado ngasidi yum phau drop taram lagi ko. Yum su khangba oina yaidana. Lalaiba do Heereima gi wadu da khangprek khangi sat hairei. Yarni madam. Ai dum nagampal kumjawrage. Ai manaba maga pula hamina khadoine. Mahak ngairamlani ye. Heereima su singna khumai. Adudi lalaiba gi marup do khara halamlo. Ai di khoi madam na thiraklani ko hai ko kaidorage. Lalaiba sat dum khumai. Yaro ye madam. Ai bu waro birano. No moina tinbiro. Marup do ai bu ngairamlani. Haidokpadu su nungai do mandre. Tasengbade lalaibudu magi yumlai kairaidu magi madam Heereima na ukrabade yam ikaijaba haibudu oirani haiduna masana khanjaduna wafamdudagi laithoknaba upai thijabani. Heereima wadu tabadagi tapna hairei. Hai, adudi phare. Nagampal phawbade chamina khrasigo. Lalaiba sorama hondokcharaga Heereima dai nanthokchare khanduna tapna hairei. Hoi madam. Asumna wari saduna lakpana nangampal yaure. Lalaibadu kumhauduna lehaure. Heereima su jewelry house tuda haife thaujaluraga magi driver duga loinana mayum maikei panglai. Heereima mayum yauraduna magi car du garage da driver duda thaujan hankhraga imung rom da changlakpani. Living room duda mama sija leisi lembidu yam sauna amadi maupa nipa sinthoi bana mamai du sokkibai benet kan naplaga famladuna leiribadu uraduna kari taurabana haina hanglai. Imase kaidaunare pabung thalaktribo khoi sinthoi bana soklisina kaidauraba leisi lembi machagi pakhum pirei. Nang pabung de ngasi khara thinglakane hotel kanglai pakki mapu nang uncle nongdrembaga dinner party amalai hairei. Wadu hairaga sauna wa makha tarei. Imasi se nang lak pangairam lebani. Ai se pauchi tabada khoidau se saugatpana loire Heereima. Nang lak laga karino tanagi haiduna ngairam lebani. Heereima sofa du tapna famtharaga hangraklami. Kaidarugi mase nang na du sarum lidubo. Aduga khoi sinthoi bisina kaidaraba. Mamai da benet kana pisina. Khamdek laga ga leiri se kaidarubainu haibani aina hangise. Sinthoi badu twinkam amasu sairi. Aduga yam thawa isa sadana magi phone du da game sana na mami tu de hacking thoraktana hairei. Hayangdo ai mi phunarabage school da parents poro hairei. Adugi ne masina matha sari se. Heereima sinthoi bana wafam du hack palakpada magi mami ta hana urakli basi Yaireima ni. Ngasai mahakna Yaireima da tawkhiba madugi damak angang sida khulai oiduna laman khumlakli bani haina mabuk phattana khalladuna khangsaw sawgalai. Kanana hairiba nangna kaidorubage parents puragala o hairiba. Sinthoi-ba thawasa dagai adum khomai. Ngasai ga Nicole ga phunabane. School gi poche khara su kai khre. Aduga oja khara su khamdokpada sue. Adugine. Adu kaidorage. Ai phunarade noi chakadobana natro. Talira kaino. Iting ting ne hekta khumlakpani Sinthoi badu. Heereima khangsaw sawrei. School se kana gi school no. Aduga nangi parents poro haibagi power legadaba miyoi amata school du da laite. Even principal fawba. Ataina oiramai. Yaireima haibi power paibi atomi machaduna hairapo oiramgani ne natra hayu Sinthoi-ba. Sinthoi-badu ngakna khumai. Kaino isemse ai si school du da founder gi machani kana amatana khangba nate. Aduga wafam sida isemsi Yaireima gi maran kari bulaike. School du dadi aise atai satra sing aduga chapmani pabung na kari haikige isemsi bu kawrabo. Wafam sida isemsi Yaireima da tainano. Isemsi de school gi niyam da parents poro otang maya mamang du da haida yada da na hairakpane. Kana chatoino khanaro
noi chatningdrasu aidi kaisum gaide. Heereima fingatuna hairei. Amana oigera hayang achatpa ama chalabasu nangse kanano haibase ikangda khangnaroi haibani da. Mama se lei silembida amuk onchinduna Heereima na hairei. Imase Yaireima na tawraklibase laman khumlaklibani. Mahakse ngasai jewelry house ta magi birthday gi aibu haibala ame. Aina sauningduna thina chaikibani. Madugi aikaiba mimangda yonaba tawrakliba thabakni. Lei silembi sauna hairei. Vinay na mapusaba yumtang bana kainaba luna tawba hoina leito le edo tawre. Imong sige izase mahang na school duda sabak pha kayon ga tawri baneba. Mahang na kaisu khangriba angang se season naraga tawraklibase. Hatkidri ko he atombi na mana sase. Heereima fuk haugattuna chatke tawrai. Machem se haugatkibaduda sinthoi basu mama sijasu haugalai. Lei silembi sat hangnei. Heereima karino kadai de chatke hairibuna hojipo. Heereima sauna khumlai. Loisiloi mase sinthoi banangsu Yaireima hoidi chase moina pamni psikarino ai chapchan hangdoke. Lei silembi su mateng pangsinduna hairei. Chalusi isasiri hojima chakadabani. He angang mati natana singnabasu sari. Lei silembidu karino de hek khangdana machagi michang hekta changbani. Matangduda sinthoi ba khangsau saugalai. Nate ichemsi Yaireima gi manakta chalaga khaidawdorige. Noi anigi koktubo khara lekhapro. Ichemse imase aigi parents kauribase aina lalubage school authority nane. Masida noina ichemsi Yaireima da sugyam yeglibase kaigino. Heereima mawpada onchinduna hairei. Hey, nang langera nang chumgera school gi authority haibase mana oiribane. Nang se mahang namasa khangdaba atopa miyoi satra madi natedana. Mado nasemsi lonabi masaduna wakhan khanta jabada yaroi habado khanglibane. Adobo mahagna tawraklibase school duda aikaibiyo ne begi kokni ne gadha angang na kai khangni loisalo ai ma ko wari sage hojuma. Maupa nupa sinthoi ba amade mama se lei silembi do Heereima gi saptraduna loisanba thunamak loireduna Yaireima mama machana leiriba yum adomda lakle. Nungsit ki mang thaduna paiduna thaurakpana kardo mikopta yaubani. Heereima mama machado sauna fingna hekta yum manungda gam changlakpani. Sinthoi basu tung oirap inarai. Matamdo Yaireima su mama ibe masitalga maupa sinthoi bagi matangda kari tausige haiduna wa khanaduna leijarambani. Heereima prap changsilaklaga phamduna leiribi Yaireima gi mamaiduda khobakna hekta tharakpani. Yaireima ingakngakna ichemse tauribadu sinthoi badu sauningladuna khanglaw lawrai. Ichemse nangna ichemse Yaireima da hekta khobakna tharise kaigino. School da aina lalubai parents kauraga noina duam sauningluduba karigino haiba. Chaningdaba noi adum chaluno ai dum punishment phangjage. Aduga matau tawjaribi ichemse Yaireima da khothabadi yam lale. Ai yaningde lei silembidu machanupa sinthoi bada chaihalai. Hai masi angang nana karim khanglaroi nang dubtumina leyo khangaba ai apa sarakano. Asi hairaga lei silembidu sitalda onchinduna hairei. Ibe masita nasa Yaireima se sinthoi basibu pokminaba mamatinaba maupa nate haibagi nungsidabada mapan thorakle. School da khoibu kauduna khongoina dawre. Nakhoidi aikhoibu yam yoningduna leirami bazar oire. Sitaldu tapna nung hiknana tapna khumjarei. Ichemse nachanupi Yaireima na haikhiribado school gi niyam da haikhibane. School manangda de isa sinthoi base kanamtana khoigi ichani khangbana ti. Ningsangbiu samkhya gi yathangdo. Wafamduda upai leikidaduna haide yadaduna haikibo wafamni nacha sina. Heereima fat hairei. Adubo sinthoi babu school sigi founder ni machani haiduna sukuina samkhya pabungi yathangdagi loduna lakle. Adubo hayegi numisida machana lam hinbagi dama pabung amadi imasina mung school da haijaba chaturba side kana matana khanglaroi dabo wafam la hayo. Khomo Yaireima tapna khomlai. Ichemse nanawbula na khanbigano. Ai angang sangamadi oja singi mamang aduda tangai fadana haidaba yadaduna haikibo wafamni. Aisu aikhoi imasiga kari tawsige haibada khana jarambane. Ai pumnamak phanaba sinjarage. Pabung amadi imasian gi mai chopnabadi siluye na chana. Heereima sauna hairei. Madumak toro. Aduga aikhoi gi nupsinadaba amadi nakhoi gi phatabada ai gi apangba ipo sida kholai oirakano. Imase sinthoi ba chalisila. Sinthoi ba saurai. Hai phatabi ani noi jakro. Noi na buktu phatmande. Ai noi gi leba tale imase.
ai noi ga leba tale ima si sital ga ichem si Yaireima gi manak talai jahorage sital sinthoi bada chaire sinthoi ba ima si dana chem si da adam na ngang bahona bra adu gam thogolong khang da bakarino lale hayo ima si da sinthoi bado masana yaning da mama si sital gi ya thang da gi lale fat hairam laga ma gi rum da changkre mahak ki de mayum ani mak ta mapabung na rum loina happy bani amadabu oirasu kusi tawna lairi bani mahak de masa sinthoi bana changkrabada laisi lemidu kapse laushinare oh imagi bunga nang sumoi mamam chasina sombada yaukraba oire ko ima sidi mangjare dana onthokna su paktana sur ama thoktana kapsin laushinai laisi lemidu Heereima mama sida onchilaga hare ima se oiraroi lehorasuna la ocharase Sumai tau bese pabung na targa miwa loi ta narane Yaireima da onchilai problem singse kaida na ba solve tau khanga ba angang le horise phajana yengsalo asi hairaga Heereima do mama si lei sirem bibu puduna chatkre adubu Yaireima amadi mama si sital de wa ama phawang badi ngamjada milu pirang I hauna lei ja hore mathaki ahanina bebar su kaining da duna sital do khomkidabani adubu mathamoi dade makhon thokta chaina na thalle adubu pumna maktu losalaga tapna macha Yaireima da harai angang do chaksaram khiroi pije thoroi bema aduga hayeng do principal ga nanga sinthoi bagi parents unare haiduna oja singda khomla adu yana ba nahna siloko natrabadi wase yam chawthok naraklane Yaireima du tapna mama sina hairi badu tadana hanglai imase Koise sumaina kayam kuina mengi kadang makada lagi dono atombi macha hari ba wai sigi saina se aitana phangbagum thamoi se machet ke athona kaire ai ki punchi se ahin ba kari su pamlu di adubo ichin ina oi khogi marakta leiri ba sambal se karamba matam da to khidoina ai di ta sena nang pabung se nupi leiri haiba su khangkhide apangbi oina harokpani na aidi ima pabungi athang matungina ainang pabungda atombi oikibani bema adubunga sidi aina maram oiraga isabu su yauna asi hairaga sitaldo hikna kablakle mama sibu Yaireima na tapna konsin biduna thembirei asumna Yaireima na mopa sinthoi babusu kauthokuna sak ising mama sijaga loinana pijarei Yaireima tapna sinthoi bada hare ibunga school da mi phunagano ima si oi babung hoi matha sana ba thabak tawganu ko ichem sin haise nang gyan tai ko sinthoi ba tapna khumlai hoi ichem se ngasai do Nicole da sum yamling ba sabam sakto nushi manda na mamai da thugai bane nate classroom du da mane leader sabe hekta yabro khara war ke tawbani da Yaireima mopadu makokta nuksina nalaga haire yade matungda di tawganu nangna nungai ta balairasu aingona tumina hairo ko sinthoi ba nokladuna khomai hai semse ai matung phunarasu mapanda oina phunarage asi hairaga nokladuna magi kada chankiduna pothakre mama si sital su pothakre ahingdo michik mirau khol taraktre tamna hui khongbagi khonjel di tari Yaireima do tumthage haiduna mamitu ishange tawrakpani adubu ngasai mahakpu ngakpikhiba nupaduge mangonda sangtrak yenglamba mamit anido tapna urei mathanta khali karinune kaidilam salakliba wakhalnu sinamo si hairaga magi mondu konchele ngasi di samkya pabung no kulchando thabak tu khara komladuna machanupi Yaireima hoigida lakpani mama siza sitaldo mapuroi ba samkya no kulchanga loinana mangol du da kari no wari khara sari no kulchan sor ama sangno hondok laga siza nacha ngau budu sida leirabadi machem siki banara lamhen busi khara phabagum oine aiba sital nokladuna khumlai samkya isa selam hele hai binuko mi angang ojabagi atuk mangau tijari bahaidune ada bulai resu sida bulai resu isa sana mathantane maning tawjasanu
Nokulchan noglai. Nang na cha kan khatpase kan khatlida. Mama sijale silem bidai. Nang na bhena khoi sinthoi banasu ningjaba kum tawine. Khangdre. Langna bo onthau na wadore. Khadom thotoino. Sinthoi bane school da mi phuna bagi wari tudi samkya pabung Nokulchan du tajibani. Mahakti sinthoi basi hana hamu adum masemsi Yaireima gi manakta lairiboi du makhali. Tanjadu Yaireima cha puthораktuna mapabung amadi mamasi da pirai. Yaireima tapna. Pabung sasi da leijare imasi gisu. Sital machanupi Yaireima da hairei. Naupagi di piram labro. Yaireima tapna khumlai. Hai piram nei mase. Nokulchan du machanupi Yaireima da onchinduna hairei. As Isana lun basase thaptaba kuireda. Lao isa su phamla. Pabung na lakli base. Icha ga wari sagi haiduna lakli banina. Yaireima tapna khumjarei. Pabung kai takpi ga bano. Nokulchan cha du pai khatlaga khara chinglaga hairei. Nangi na poknu miki tharamdu kamdau ba. Pabung ba kari taw haibano. Yaireima momo nok na khumlai. Pabung handak ai birthday se. Pangchau chau han base na chana pamjatre. Aduna maru oiba aigi imanaba kharaga khoi imung ka ta pangthau charge khanjare. Invitation su yam thorang tau jatre. Nokulchan tapna khumlai. Phare ai mai kai desu kana su invite tawraroge. Adu nangi uncle nongdrem badu mahakti nang busulu na yam tau jabani. Nang uncle di invite tawrasi. Yaireima tapna kaisu kai dia pabong. Aisu uncle du yohaning dun leirambani. Ukida basu yam kuikre. Sital su hairei. Aina birthday do chai khudingi chawna sili hadakti pixale se haidana nachanupi da haijabani samkya. Kaidawne laida athum ahau katlaga thamoi sine ichagi yai fanabani jababu adunabu hena pamjarabani aidi. Nokulchan noglai. Madu maksu hekti yabana tida siza. Aigi wadi laigi su tawro migi su chawna hekta silasi. Sida leire. Ichagi bu natrane isa sana. Yaireima momo nokjai. Pabong aigidi sumpikna tawrasida. Sinthoi basu kuidrabani. Mahaki dadi aina fajana chawna sinbige khanjari. Nokulchan machagi wadu da khumlai. Hoida ichadi wakhal loksing leibini. Ichana silagabu pabungna karigi yaroi doribano. Wari sanaringai tanjadu Nokulchan du magi phone du khinglakpani. Nokulchan phone du paikhatli. Hello Heereima haune pabung di gyumlumda nanau nu piye Heereima hoiramda leine. Kari leire. Oh phare adudi sida oina laone. Ai ngairam lagi ko. Adu nangi anauba accountant du purau pabung ga sakhangna naba. Hoi phare. Asi hairaga Nokulchan du phone kaklaga Yaireima da onchinduna wari makha tare. Nasensi Heereima ni. Ai kai da legi hanglakli bani. Handak jewelry house ki accountant anaubudo thabak tawbada yam siksali yam phai asina buna semse Heereima na thagatpada aidi masak su khangri aduna khangna oragena sidoina puro haikibani. Yaireima su tapna khumlai. Adudi imase mi su yorakani haibanina ai coffee oina kita semlukige. Asi hairam laga Yaireima du changkre. Nokulchan du sital da makha tarai. Siza nacha Heereima su Yaireima su loina mapung marai pharine. Thaje yonjabigi matang du charak labra haina khali. Sital du khumjarei. Hoi moi samkya. Aisu madumna kanjai. Adubo masemse Heereima gi hana karinu khana kise. Manau nu pidi angang khara oiri banina. Nokulchan du cha thakna. Icha nu pi animak matik loina chare. Aduga tungda aigi thabak khuding maksu makhoina aigi ikhut ireng silago doribani. Aduna makhoi gi security so ai haunaba matik chaba imung manunga sanga tawbani. Aina pamli basi. Heereima su lalaiba ka loina na mapabugi manakta yawrakle. Adubu lalaibadi chawraba yum adubu obada khajik masadu hangoi jaba phaujai. Nokulchan nokladuna. Icha yawrakledna. Lalaibada onchinduna. Isa sira anauba accountant haibada. Heereima tapna khumlai. Hoi mane pabong. Asumna lalaiba amadi Heereima du thariba sofadu da phamtharai. Sital tapna hairei. Adudi moi samkya isa Heereima su yoraklabanina
waring hek sabiramo ai imung damta nokul chan sa khomlai oi phare phare sisa lalai-bada onchin duna ichagi mingna kari koba kari lamdage lalai-ba tapna khomlai sir ai lalai-ba kaujai ahalupdagi ne nokul chan makha tarai nang madam Heereima na tambadagi nangi matang da tare adune ibunga thabak tawbada sincerity haibisa loina duna chakadabani ko maduna punchida mai pakadabani Heereima na mapabung da harai babong khoi jali house lalai balak badagi yamna homle hauzik tim house aina khwaidagi thajaba employee amadi marup ama oye wari sanari ngaido Yaireima do coffee putholaga thorakpani ngasidi Yaireima do fanek atia machuduga furit black tu ka kayadi pakchakre Yaireima tapna coffee paise hairaga mapabung machemsi amadi lalaibagi mamangduda thami lalaibasu haifet coffee du lauraga sip ama chinglaga yengkhalakpani nongma wan thaduna ngakpikiba nupidu oirambaduda coffee chingkhatkibadu harai Yaireima su lalaibabu ubada kadaida ukibanu haibadu ningsinglai adubu wa makhadi taramdana adumak imungda changkre asumna Heereima su waring hak saramlaga lalaibaga jewelry house lomda chatkre lalaiba tapna harai madam gi yamsede onthona chawkre kana kana lege mabuk lubi Heereima ne lalai-bada pakhom pirai ai khoi mari ne imasi ne babung ne ai ne duga ipo amane lalai-ba tapna o adonga sai nupi masa coffee pirambiga ai de madam ge inau nupi oiraba khalure Heereima fat khomlai nateda khaideno minai ne Heereima gi khumdorok liba pakhomdo yam hanthana khanbagi wangang dani wadu tabada lalai-badu mabukningda khali kari wangang nige side asumna Heereima amadi lalai-badu jewelry house ki maikai tamkhre Yaireima do mahakki balcony du dai lalai-bana chatkibadu tumin yengjahawi car du thaukhre khangladuna mapabunggi manakta amuk lai Yaireima mapabungda kaurai babong nokul chana khamlai kari haigi chatombe Yaireima nokladuna hairei horendo khoita mani do inchang kra leiraga thabiro nokul chan khomlai hoi 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 tharake Yaireima do amuksu hairei babong nokul chan do adum khomlai haune kari tawrige chatombe kari no nang na haining libudo babung de hekta hayo Yaireima nokladuna hairei khoige jewelry house agi aigi birthday ki kana haisige na sumkhaliba nokul chan khamlai kana bu haigadori bano ne manager Roshan ga nasemsi ga mangai de Yaireima do khoirang khoisaurap khamjarai talida babu ichemsi budi adum yaw dolai de manager du ti talli ado jewelry house tagi atopa kana hapsi haino haiba nokul chan du macha gi matau du da hek hairai ho account la leibadu hek hapodana mapabung na khumliba adude macha gi wadu da khumpham khangraduna pangkhum hek khumjin bani Yaireima do mapabung gi wadu da nokladuna oi babung haina nokselam laga changkhre nokul chande macha gi matau du da tingak yengduna le hore numidang gi matamni Heereima do magi phamung da phone me laga magi phana khanba haitraba wakhal do asum tawri lalai basa thabak tawbusu yam jaksali aduga ipangpang na haiba yamna su ele magsa aina any situation amada thadok chumra adudi kaidone aigi de business success oina ba po madi kam da yatre khanghawdana magi phone du call ama lai Heereima tapna tata phone da dai nupa ma yam toksina na kumlaklami Heereima aigi nuksibe nangbu nanau pi Yaireima na yam ngamalabro asi hairaga noi Heereima kirap khumi da adumai hainaba aigi sumana ngamde aina ngarang taso makhazai da khubak na thaki bada ngairi bane nupa du karemna na pe na noklaga hairai adubu haiba midi yam singi nangondagi mana saru kaya thokna singba hele haiba nongmadi magi minai oigadoroi bane nangdi asi hairaga khana noklai Heereima saurai
Dada, nang dumai sum Yaireima gi wangang do already thamko. Wari saragumse. Nupa duna khon kalap haire. Hey, apangbi. Aina haribasi nang singnabani. Hi groups of companies se nangina khuta tanabani. Aina matam gi harap wado. Ima sida nang na insindana bangthoalo. Aibu nang nang sirabadi khangaba. Heereima tapna haire. Ai nang na haibadum tawraga laklibase. Aina nang sibagi natroda. Adu ai kenum haige. Nupa du khon khara taptharaga. Hairo karino. Heereima so haire. Day 27. Yaireima gi birthday ni. Medium lo haire. Adubo Biglasu party macha amadi soidana silakani. Ayaw haibra. Nupa du ngahak khantharaga haire. Yaurujo. Yam phaba khudong chaba ma ohensi party do. Adu ai nungonda kari tawgodagi haibadudi text oina iraga tharage. Ai thame. Asi hairaga Heereima na wari sariba nupa du phone thamkri. Ngaihak leiraga Heereima gi phone da text ama lai. Madu Heereima na paraduna mathamoi du pena nokthok Machinda singnana soli. Tawgane. Aina soidana tawgane. Yaireima. Aina nangbo soidana mimang ikaiba pigane. Asumna numit ado haukre. Heereima du ngasidi direct Yaireima da call tawrai. Yaireima machem sina yam thajadana call tawrakpaduda tapna paikhalai. Hello. Ichemse. Heereima tapna haire. Nangai lege. Yaireima du inga ngakre tapna khumlai. Ai school dai thorakli. Kai haige chemse. Heereima na khumlai. Adude ai ga muktauna se. Hauji yabra. Yaireima gyan mamduna khumlai. Ichemse. Ai kai dalak joge. Heereima sat haire. Adude khoi manake fast food da lao. Ai ngairam lage. Yaireima so hoi ichemse haina khumlam laga thamkre. Aduga mabukning da khali. Karino ne. Kaino minong sisiba. Khoi ichemse sibu. Asi khaladuna machemsina haiba fast food adu da laklei. Heereima du yamna na famduna Yaireima du ngaiduna hana leiramlei. Yaireima su tapna sangsilaktuna fami. Heereima tapna haire. Aina nang kauri basa. Nangi birthday gi wakhana ningbaine. Babungna su aingonda sinarakle. Yaireima di aduma khumlai. Ichemse. Ai birthday sa. Kaisu sauna siningre. Khoi khara pulaga dum loisilage khale. Heereima na hekta haire. Karino. Tumaina pikna kamai loisindoino. Hotel kanglai bakta one day book torase. Aduga nangi su nangi friend circle khai haiba yaba hairo. Ai gisu babungi su loi haidune. Karino. Ai khoi siyam leiraga kamai pikna tawduino. Yaireima du ngasidi machem yam pharakpaduda mabukning su yam nuksirame. Makha tarai. Hoi semse. Aidi ichim hoi babung hoina haibado loya jare. Heereima tapna haire. Aina haise atai nate. Chawna tawba haibase babungi maini. Ai khoina macha ma oina babungi apamba du khak pangtokse haibanida. Ado ai nangi birthday gi set kadaba dress to gift oina aina pirage. Se sida leire. Fazade hainuko. Asi haraga Heereima na Yaireima da fajana pek tawba box ama pirai. Yaireima du machemsigi matawduda tasengna nuksiraboi khanjaduna mapi ira chelai. Asukoi matamse nongmata asumna care lawbibagi matawse ujaraktre. Tapna haijarai. Ichemse. Ngasi ichemsina nanawgina haiduna laibiriba dress se. Ai soidana birthday da setke. Aduga aina karigi fazade haiduna. Ai thamoina khoidare. Heereima mabukningda noi. Adubu madu losalaga fajaba wahaida hairei. Hoi, adude nangi invitation card to khara yamna namlurage. Nangna namluba invitation card to nangonda yaurabadi ama piro. Sample oina pukhrage. Yaireima tapna hairei. Yarani ichemse ai adum ngasi namthokluraga piraklage. Ichemse oi babung hoina invite tawbiningba singsu loi tawrase aduga ichemse. Ichemse gi jewelry house ke anoba accountant tu su babungna invite tawsi takpirai. Ichemse na khara yaubikro. Heereima khumlai. Hoi haiduni. Manager ro sansu yauduni. Pakhangdi yamlani he nang birthday se. Asi hairaga Heereima du noksanai. Yaireima de machemse gi matawdu ta penja duna nokchai. Asumna Yaireima gi birthday du gi invitation card to mapabung samkhya no kuljan. Heereima mama si ja singi marup mapang sing yauna invite tawba loikre.
Lalaibasu magi invitation card to Heereima na pirai. Lalaiba hanglai. Madam, sibu kanagi birthday ki invitation no. Heereima sor sang na hontok laga khomi. Aikoi nau nu pikine Lalaiba. Lalaiba ingak ngak na. Hai sibu. Madam ki nau nu pilai riba hai siba. Heereima nok laga. Birthday do nganta lao. Aduga khangnaro. Ai thabak ama su leide. Ai halam lagi ko ngasigi di Lalaiba. Heereima du chatkre. Lalaiba su invitation do hangduna yenglai. 24th birthday Yaireima Rajkumari, daughter of Rajkumar Nokuljan and Sital Siza. Lalaiba ngaklap yengi. Karino. Nahandi mongpadang lay hai. Sina mo kana oriba. Ngasi si Heereima gi birthday numit ni. Numitu nongthi nong fai chendraba senglaba atia oiri. Leichil ma fulsing na pa na atia da sandokhi duna. Paklaba samudra da isingi ithak ipom naibagum uri. Birthday party du numidangi thauram oibana hotel kanglai paktu ngasidi hek entrance door dagi party da form hall adu fauba machu mamen kya gi leising amadi mit thaklaba light kya duna leitengkhre. Yaireima do professional makeup artist kauduna yam ningthi jana kekhre. Mahaki masam adu ngasidi sambul oina punduna semlai. Fajaraba lay angauba sing aduna Samgi leiting oina sambunduda koirap hapli. Mamang thangbagi saido maithonggi nakchi anida parapna putharaklaga karli tawi. Aduga masem se Heereima na gift oina pirakpa dress to selai. Ngasi di dress to aduki matik fajakre. Yam khutchang na nung kaya thinduna work tawraba baby pink machugi party ground ni. Ground dugi nangal thangba saruk to tungi ngakli dagi khwang yoba phawba pikna zipper oina sangna hapli. Yaireima do masagi fajabaga laigi macha mankre. Asom da su Lalaiba do ngasidi fajana losilai. Mirak tilak labani na dress di fajaba dumak laijabani mahakso. Black machugi men sartugi mathakta maroon machugi kotuma litle. Grey machugi formal pen ama selai. Masamga do masana na halaga flower budget ama pairaga hotel kanglipak tamna kep amada hire tawraga yorakle. Samkya ibungo Nokuljan mama siza animak amadi sinthoi basu yoraktuna lakleba miyam do welcome tawrai. Samkya ibungo Nokuljan mama siza animak amadi sinthoi basu yoraktuna lakleba miyam do welcome tawrai. Heereima su yam keraduna magi kardagi machin baldu chingrap noklaga magi yetki khuning thauda siriba khudaptuda yenglaga changlai. Inviting do anamba thunglare. Yaireima tapna cake kaknaba sem sare. Mahakki mapabung mama sising Heereima amadi sinthoi basu Yaireima gi nakan nakan da leplai. Lalaiba do Yaireima da yenglakpani. Yaireima do ngasidi fajabagi aroi bi tharaga leiramle. Lalaiba mabukning da khalai. Asinupi sebo nangmo wanthagiba midamna customer ni haiba. Nong mana Madam hoigi thaba ingkhang tawhobi ngasina Madam ki manaw na Yaireima. Lalaiba mathanta khantharae. Moise aikhoina khangdaba makhoi imungi naksina daba khara leiba chane. Aduga Madam na manaw nupi makpo kari gi minai ni hairiba. As khangdreda. Asi khalladuna Yaireima na leiriba adomda changsilaktuna mana purakpa flower budget tu Yaireima da pirai. Aduga tapna nokladuna hairi. Happy birthday, Ma'am Yaireima. Yaireima Lalaiba do ubada mamon noktuna. Thank you. Asumna Yaireima do cake kakpa loireduna imung manungi miyoy sing inba loikre. Heereima tapna sangsilaga manaw nupi Yaireima do kolai. Yaireima de machem sina nungsina kolaklibai khanjarubani. Heereima na mana sirakliba khudaptuna Yaireima gi zipper do haifet chingtharap thanamlaga thokre. Yaireima de magi ground gi zipper nanthare haiba khangdana miyam marakta asum chatuna wari watai tawre. Khanghaudana Yaireima gi ground do mapung phana nantharakpa haure. Auba miyoy kharadi pakhatpada loikre. Tawribadu Lalaibasu urai. Asumna Yaireima mahakki ground gi zipper do nanthakiduna mahakki tungi nangal gi saruk ado adumak fajana urakle.
Kari khallurabano lalaibado Yaireimagi mataudu uraduna prap changsankiduna magi litliba kotuna Yaireimabo tungdagi lisanbiduna konchilai. Aduga tapne Yaireimada hairai. Ma'am, dressing room da mukta changbiyo. Heereimadi lalaibana Yaireimabu changsinduna konkibaduda punga ngakre. Lakliba miyamdusu Yaireima amadi lalaiba anina tauriba mawong aduda yengnarakle. Yaireima sumasado karigi lalaibana kotuna konsilaklibano haibadu khangjarakle. Mahak prap dressing room adomda changkre. Mama siza sitalso macha Yaireimagi tungda inaduna changkre. Singbadai singlaba pabung samkhyano kulchani. Karigino khangrabasu karigumba ama taure haibadu khangladuna attention du mangodo oina chingselai. Thuna mang isai ama saknaba microphone pairaga karaoke thadoktuna nangbo asum ningsingduna leire haiba isai du hekta kamtharai. Mahai yam thajadana samkhya pabungno kulchana isai saglakpaduda lausinnaduna khubak khujinduna onsinnakre. Dressing room dani Yaireimadu surmapi hona magi ngai haki mamangda miyamangda ikaiba nanglamgadobdo adu ningsinglaga mapi ira chelai. Mama si sitalna tapna hairai. Karisu tawbadi nate ibema jipardo nathakibani nangise amuk sustairai. Kariginone dress turakliba singdubo sukyam cheksindabasiba. Yaireima tapna mama sizada hairai. Imase ai singkida thake. Sitalna khumlai. Hoi Imase lauruge. Asi hairaga sital du chatkre. Yaireima dressing mirror mamangduda makhut ani du ngaklaga mingselda tariba mahaki mami du sormapi ama honduna sauna yenglai. Mathanda khalai. Ichemse. Nangna aibu miya mamangsida seliba phisibu nantha anduna ikaiba pina basilaklabani ko. Aina ichemsibu kiyada thajaba. Nungsijaba. Aduga aibu mimangda yonbigi khallabani ko. Achumbani Yaireimagi ground gi jipar du thawimaki oina magnet na chingkhat chingtha yanabagi kokta semlakpani. Makeup tu kharaga chontharamlabadi Yaireima du miyangi mityengfam oidoribani job kadoribani. Adubu lalaibana yam matang chana kanbi hauduna madumakti thokhaudrei. Yaireima mabukningda lalaibagi wahai du ningsinglai. Ma'am, dressing room da amukta changbigera. Yaireima mamun noklaga lalaibagi koduda munna yengduna tapna harai. Nangna ibu ngasidi ikai kadabdai kanbire. Nangi yam chawba lamana maton sila Yaireimana. Adu kari maram gino nangna ibu kaliba. Asum nang ngahak lairaba matong Yaireimado amuk miyam marakta thorakle. Adubu lalaibagi kodude mahagna adum litpamakti natabi yansinduna laikre. Sukta thadoraktre. Lalaibada fawba pi faw pibiraktre. Lalaibadu mathanda khalai. Ai ko cheloiradi ko pithoraki haidimi. Adum yanchila laikrai wane. Turaga hanboina ngasida lijabane. Atai phurika yaudra bajala shinu pisibo. Yam leijadabi oi bajanida. Lalaibasu sauningduna pangangangi. Yaireimadu lalaibada changsinduna waridi sarakte. Adubo mahaki mityengna lalaibana chaniba maikei khudingdu ko inari. Lalaibana heking thokluragana fat lai thokraga atopaga adum wari sajanai. Lalaibadi Yaireimana magi matung ko inari khangladuna noklibani. Asomdadi Heereimadu saubada birthday yaubaye mana paiba yadri. Tawhaningbaga tholakpaga hekta khenai. Lalaibabusu hekta mathamoida saurai. Masigi lalaiba haiba nupasina loi soye lebang sise. Chairubasu yaba nate. Aidiba plan ga loi chair. Aida chachakrage medium nare. Heereimadu mapum thitkai sauramlaga kana amatada hoi mai hairamdana prap chatkre. Asomda ima sital lalaibagi manakta nokladuna changlai. Ibungo lalaiba. Lalaibado ingangakna. Madam. Lalaibana di sital se Heereimagi mamani dum laujai. Sital nokladuna. Ngasidi ichagi punsida singam laroitaba lamana maton silai. Nachan Yaireimana. Lalaiba noklaga. Madam, dumaina takpigano. Kaigi lamano. Sital makha tarai. Ado, ngasidi party ki marang tawbasida wari safam su khangdre. Sunday numitche nahan nangna laklam mayumduda
soidina ngai hakoi tharo imasi gai jaga cha amom thakminar ga wari sase yai ko lalai batap na khumlai hoi madam lagjage tanjado laisi lembidu fat fauji lai aduga marai ga du konche laga hekta makhut ama sawo acting tawduna haire ibungo si oire lalai ba haibado ibungo bune noi madam Heereima na thagat pasina thabak yam phai yam jeksi leisina bo ibungo gi wari tani noi madam Heereima na sari basi lalai badi tawri basing du makok ngawruduna tuminna laisi lembida amuk yeng sitalda amuk yeng tawduna leire laisi lembidu noksinaraga magi marai konsinabi acting du makha tarai ibungo se makok ngawre ne ai se noi madam Heereima gi mama sini wadu hairak pado lalai badu yam ngakna sitalda amuk yeng lai sital so lalai bana ngakli badu khangi handakti sauning man khraduna maksu hekta masem sina tawri badumak tawduna kisan naduna kotharaga haire ibungo aina ne Yaireima gi mama sini laisi lembi hekta haige haibagum haire adusu atombi wahai du da sital du mamai du di lalai bada onchelaga machem sida hek khomai adudi ayamu chacharu hige ahani be mahanubi wadu hairam laga sital du lalai bada haifet nokselam laga chatkre laisi lembi du lalai bagi mamang du nokta yadraduna maksu noksinaraga prap chatkre lalai badi tawriba ahan nupi ani dugi acting du da makoka ingaw ngawre adubo mahada gyan mamliba wafam du de gyan taba ngamjare samkya nokul chandu isai sakpadu loireduna magi marup hotel kanglei pakki mapu nongdrembaga asumwari sanarambani adubo lalaibana leptuna leiribadu uraduna changlai nokul chan lalaibabu masak taglai itaw nongdreba angang sine aigi hiai jewelry house ki anauba accountant haibado nongdrembadu nokladuna lalaibaga sak khangna ba oina handshake tawrei nongdremba lalaibabu hek makhutna sokpaduda karigumba ithin amana masapumbadu khangauduna tu khyau chunglai nokul chan lalaibada onchinduna makha tare aduga lalaiba nang sarsina ngasi aikhoi gi Yaireima gi birthday tawriba charuba hotel kanglei pa sigi mapuni mingna nongdremba lalaiba nokladuna nice to meet you sir nongdremba do mabukningda karino yam nuksiba ama phawbagum lalaibada yenglai aduga tapna haire sir kawganu dei bunga babung hane hekta dum kawo nokul chan nongdrembada noklai kaidorage ita namai kado imak maksela iduna nongdremba noklaga amakpa mamai do losinna ba honare karibu tawnige karisu tawdide itaw isa se hek ubada yam nuksiba ma phawba lalaiba wari dugi marak thachinduna haire sir ai ngasigi de khara hanjaram lage nokul chan khomlai adudi phare ekhoi lehore ko asumna lalaiba du chatkre nokul chan do nongdrembada makha tarai ita kaidorage nasa nungai trobo namai namitu imak maksele nongdremba nokladuna dum khomai kari sitawde dai ta ado ita hauchiki angang dubu kari lamdagino nokul chan ngai hak khallaga khomlai kari haibalam duba kari lere ahalup haiba ita nongdremba lalaibana chatkiba maikai du yenglaga haire ita aigi chadu ngasi sulairamlade ibung ngasi sigum pakhang pharamlani ko nokul chan nok thoklai aina khaliba yadeba nangbai do nachanu pado ningsinglakpa soidena oiramgani khaliba nokul chan sor ama sang hondoklaga haire ha ita taibang sidai chatkraba mama machabu ningsingduna adum leirabadi nangi punchide kamdawna chakane haukrabani pumnama haujikti aikhoi ngasigidama haujikidama khanba tabane nongdremba tapna khomlai
Itaw, hawkiba haibadu leirambana, ngasi haibase leirambane. Adubo, aigi thamoisina makoibu sikre haibase. Ai ngasi su thajaba ngamtre. Nokul chan khumlai. Itaw, aigi su ichale, ichagi nuksiba masak chap chana khangi. Aduna nangi su, nangi thamoida leiriba nuksiba adunane. Makoina nangi wakhalda hinduna leiribado. Pumna mahawkre. Kautokpa haibase leitrabadi, leheriba ikai pumna muksa, wagadoribane. Adunane, kautokpa haiba wahai ama leiramlibase. Nongdremba nokladuna wadu onthoktuna hairei. Phare itaw, ai su isa Yaireima-do amta unarukige. Natradi, ai mathang thengnabada treatment ama chadau mandre. Asumna marup anidugi waridu loisinkre. Yaireima-gi birthday su ingna chikna chinglemna loisinkre. Yaireima-do mahakki phamungda asum phamduna lalaibabu asum ningsinglai. Mahakna wanthabada ngakpiduna kanbikhiba birthday numitki lalaibana magi litleba kotu fat lauthokduna mangonda lisinbikhiba pumnamakto asum ningsingluraga mahakki thamoigi mihuldo maron thokpagum tawrai. Lalaibabu unaraga mahakpu karigi kanbiribano haina wahang kaya hangningba tattana fawrai. Hayeng mahiyai jewelry house ta chattuna lalaibabu unaruragi haina Yaireima chapchana khankre. Lalaibaso mayumgi fungaduda phamlaga mondrang tawri. Mahakki nakandudana maboktuso manangan onthoktuna mai yairi. Mama tamphana chakhumda chak loisinaba kanna hotnari. Mama tamphana hare. Ibunga, singdu insulun he. Ibunga, singdu insulun he. Nabokto pokpa tare ne. Lalaiba gyan khanglak lai. Heereima, asi hairaga phungagi singdu insali. Tampha makha tare. Moi birthday haidubu kayam chauna singe ibunga. Lalaiba pau tamlai. As, ima, onthok fajana sinkre. Hotel ama pura book tawraga silibane. Ado, aigi kotudi asi hairaga magi kotu khangning ningsinglakuna tumi laikhre lalaibadu. Tampha ingak ngakna. Hoine, nangi tubada ngairiba kotuna halakpada sulilakte. Kadai thanamlaba. Lalaiba lallat tawduna kirap khumlai. Kauramini, ima, hayeng purage. Tampha hekta haire. Litliba kotubu kamai kauramlin haibwane. Onthokpani da ibunga. Natte nangbu kanada piramliba nomi. Lalaiba phat haugali aduga haire. As, khoi maside. Kanampi di kaurambane hairogo. Asi hairam laga magi phamungda changlaktuna hiblai. Aduga wakhal tawrai. Koto. Ngahak wairati phatpiro yabane. Nupini gaina. Aniraktum sure. Aina kanbirisi. Thank you so sukhai haidimi. Adu ngasai mana ingonda sum tanaiduna kai haningliba chana. Madi kot bigega tawba oiramlani ne. As. Aidi ngahaktuda wakal oihaudrene. Lalaibadu amuk khantharae. Oh, moi sir se nupi ani lonba. Heereima-na ahangi macha. Aduga Yaireima-na tombe macha. Phanabu nungairi. Asi hairaga mathanta noglai. Ngasidi Heereima-do mahaka hehek wari sariba nupaduna karigumba ama hairaktuna matha sutta sarae. Tawdabasu yade. Tawre kadai, tawdre kadai thabaktu. Mahak matha yam sana magi office ki room duda phamduna umduna leire. Birthday ki plan su kai rai. Hantak kisina kamdauba. Asi hairaga calling bell du khinglaga pion du kawi. Pion khudakta yaurakpani. Kari takpigadaba madam. Heereima fat hanglai. Tada, lalaiba lakraba. Pion du khamlai. Laktriya madam. Heereima-na hairae. Ai mathakta rooftop ta laigane. Nangna lalaiba hek lakpaga aiga aruba wari ama sanagadaba lai mathakta karo haina tam. Aduga kaigumba Yaireima laklabasu adum kahalo. Laktridi laktre, laklabadi haibani ko tada. Asumna pion duda Heereima-na wadu sinnaramlaga mathakta kakre. Office matam oiriduna lalaibasu yaurakle. Mahakki nungtigi matawgum auto bara prap piramlaga office lomda changlakpani.
Yaireima ngasido ngantana lalaibana office yauraktingai mahaki kardu laptakna khamlaga ngaiduna laibani. Lalaibana changkhibadu uraduna mamon nokchei aduga lalaibagi kotuda yenglaga noklaga hairi. Nangna ibu kanbibagi thank you. Ado ngarangdi khoida layena nang saunuko. Nang mapuse aina unaraga wari saningbagi thawoina nangbu pithoktabani. Ngasidi nangbu piraga nangi mapuga wari sanabagi chance lahaugi ko. Karigi aibu hanjin hanjin kanbiribano haina hangdoine. Asi khaladuna Yaireima do noklaga kotu mahagi khudangduda yanchilaga office manunglomda changrai. Asomdasu piyonduna lalaibabu uraduna Heereima na hairamba wadu tamjai. Lalaiba adum karisu khanjaludana rooftop lomda karai. Yaireima su lalaibana mathak khibadu uraduna mahaksu asum lalaibagi tungda innarai. Lalaibado rooftop tu yaure. Yaireima su yaure. Adubu machimsi Heereima na famduna laibadu ubadagi marumda haifet lumlaga lay Yaireima do. Heereima do ngasidi na hankaiga iman manade magi mawongdo. Lalaibabu ubada momon noglai. Lalaiba tapna. Midam, kay takpigadaba ahibu kawibabu. Heereima fuk haugalai. Aduga praprap lalaibagi manaktang silaglaga lalaibada fatlaw na konchilai. Aduga hairi. Lalaiba, ay nang mutamusin na nusiye. Heereima fuk haugalai. Aduga praprap lalaibagi manaktang silaglaga lalaibada fatlaw na konchilai. Aduga hairi. Lalaiba, ay nang mutamusin na nusiye. Asum na machem si Heereima na lalaibada haikribaw haisang amadi tawkriba thawdagbum na mag-ado Yaireima na marumdudagi urai. Mikop tu Yaireima karino khangdaba jaina amana mahaki thamoiduda phaurakpagum tawri. Adubu chinbalda mamon nokladuna mahaki makhutki khudangda yaliba kot ado puraduna makhada adu makumlakli. Chatna Yaireima do mitlu pirang ihauna awabadudi uthoktana lalaibagi kotuda yengduna mamon nokshanana hairi. Nangi mapuna aibu kanbibagi maram amamuk lairamtre. Aigi punsigi ahanba phaujarakpa ihuldugi palefam amakhaktana aina thijarakpado. Adubu aigi lambise onara male. Ai hankrage. Ahanba phaurakpa nushibana aroibasu oikrage. Sarai kanbi thamoi magini ngaida ikaiba khangdana ikhong ase thangjalakpado. Maram adu hangjabagi haktudi ifangda amuk laitare. Asi khanna mahaki thamoidu themjinjaduna makharomda asum kamlai. Phana kanna diloshinaba hotnabani mahaki mitlu pirangdo. Adubu phajinjaba nanghauda mapan thorakli. Khangde thamoi siga mitlu pirang mahaka kari maribu lainabano. Thamoi manabu sokladi mitki pin hekta phonglai. Asumna lalaibagi koto masada sinabinaba piyonduda piramlaga Yaireima du thunamak chatkre. Asomdana lalaibado Heereima na tawrakliba mawong amadi khanghaudana ulakliba mataw aduda chamamnaba ama pokladuna thunamak Heereima na konsilakliba ado inthoktuna yam chinglem na hairai. Madam na takpiribidubu karino. Ay ajaba ngamjaroi. Ay bungakpiyo. Heereima na tapna hairai. Lalaiba, ay siya nupine. Ay ginupi ama oibagi ikaibado tumoy na jaduna na hapunong siya na pundok jabane. Ay nangga makata na tungi sanglaba punsise. Puna kusam na lambi sila sa minabado pame. Madu na hak na yabiyo. Lalaiba tap na kumlai. Madam, nungsiba hay basay. Jinbal tong da haydok balay rabaso. Madu yaw na tamoy sida yahan na bahot na bada. Ilaylay na hekta thokti. Mapanthonggi phajabana kuyom oiraba adu aigi oinade aigi nushibagi haurakfam nate. Aduga madam, aihakki thamoiside kanagumbi amagi mafam khaktuna thamkhra habase haijege aibu ngakpiyo. Heereima du khara ikairap tawna hairei. Lalaiba, aibu yamni kai khangdabi amagum lawganu. Aina nangonda haijaribase aigi thamoida phaurakpa asengba wahaidune. Aina hakina tawda aibusu soidina accept tawbirakani haibagi thajabada thamliye. Lalaiba sormapi ama hondoktuna Heereima dagi tung onthoklaga michin hairap yengduna hairei. Madam, chume.
ꯑꯩꯍꯥꯛ ꯐꯥꯒꯤ ꯇꯧꯒꯜꯂꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯦꯗꯥꯝꯕꯨ ꯃꯇꯥꯡ ꯆꯥꯗꯕ ꯑꯩꯍꯥꯛꯀꯤ ꯐꯥꯒꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯁꯪꯍꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯅ ꯃꯦꯗꯥꯝꯗ ꯂꯥꯟꯈ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯑꯩꯅ ꯃꯦꯗꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨꯗꯤ ꯅꯠꯇꯤꯌꯦ ꯍꯤꯔꯩꯃ ꯂꯂꯩꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯛꯏ ꯂꯂꯩꯕ ꯑꯩ वादु मखा ताद्रिङै ललैबदु खरा साउरप हाइरए मेडम आइगा मेडम गा लेनरिबा मरिसे आइगी थबक असिगी मरि तने सिदे हेन अहेन मरि अमतबु ललैबने मेडम दा थमगे हाइना सुखंदे अदुगा आइदी मेडम गा थक यामने खेने आइगी इतिक इपा लेतबा थबकता आइ पुंसिदा आसा तौजदे आइ खरा हंजरम लगे मेडम असि वादु हाइरम लगा ललैबदु प्रप प्रप कुमथख्रे हिरैमा याम साउना ललैबना चटख्रिबदु तुंगदगी येंगदुना लेहवी हंतक ललैबना याइरेमादा येंगलक्लिबा मिटिंग अमखक अतैना उद्रबसु हिरैमाना खंगला उरदुना ललैबाबु याइरेमागा नक्सिनदना बलंबी येंगलक्पनि हिरैमादो अदुगा अमरोमदा हिरैमा महाक्किनि हाइदुना लैख्रबा पोसक नत्रगा मियोइदु हिरैमाना कैदौनुंगदा थादोकते ललैबादु कुमलक्तुना मागी ऑफिस रूमदुदा फमदुना वखल तौरए असु थाजदना मेडम ना वाफम से हायरक्लिबगी मरम करिगिना अइना मेडम दा हेंजिनखिबा मतंग यावख्रबराने यावदेदा होय मेडम सक्ता चुदा लंदा वातबि हाइबदु ओय अदुबु मदुना अइना मेडम बु नुसियु हाइबदि आइगी थमोइसिना यानिंद्रे आइबु ngapiyo asi khanna yairema bu ningsinglai adui nupiduna ai ko da dum matlage khankhrabaneba कोट की फिखाउ दुदा आइगी थमोइदो हापखिबने हुमदनगा येंगता चालो मदुइ नुपिदुबा असि खल्लगा ललैबदु मोमोंदोक चै मतांगदु पियोंदु ललैबगी थोंजिंदा लेपदुना हाइरए सर आई अमता चंगजरके ललैबना चंगलो कै लेरे तादा पियोंदुना ललैबदा ngasai याइरेमाना पिरंबा महाक्की कोटु पीदुना हाइरए सर मेडम याइरेमादु लाक्लमे सरदा कोची पिबिनबा सिनारंबाने ललैबा थोंजेलोमदा फट येंगलगा थुना हाइरे ए क्याम कुरेगे तादा चक्रबो मेडमबो पियोंदुना चटख्रे सर मेडम याइरेमादु मथाक्तगी हेकुम थरकबगा पंथरमद्रे अदुमा कोतु पिरमलगा चटख्रे सर ललैबा ngakna pakhalab हाइरे हाइसिबु तादा महक रूफटॉप लोमदा कारकलमरो हाइसिबा पियोंदु अदुमा खुमजेरे सर ने मेडम हिरैमा की मनाक्ता काखिबदुगी तुंगदमांगदा मेडम याइरेमासु इनखिबने ललैबदु मकोक्ता मखुतु थमलगा हाइरे अस लरेदना आइदे लोइ तारमदना लाना सोइदना खलमलनि दौरुसि पियोन ngakna हंगजरे सर कैबुनो ललैबदु पियोंदुना हंगलिबदु खुमलमदना मागी कोतु टेबल मथक्तुदा फट थमलमलगा थुनमक मपालोमदा चेंथोरए अदुगा अवंग मखा लोइना गाड़ी थाउख्रिबा सिंदु येंगलाए अदुगा खंथारए अइना माबु येंगबा अमुक थोरक लेसिना कैगिनो महक्ति को थिनजरपने अइना करी मरम लेबगी लाना उरमलानि हाइबगी पाखलिबनोबा अस धोइसु मासु थुमनख्रेदा हेक्ता चिनखेबाने असि खल्लदुना लैबदु मथंता खोइरांग खोइसाउना मागी रूमदुदा चंख्रे ललैबना ऑफिस मपालोमदा फिंगने चेंथोरकपदो हिरैमाना मथक्तगी उरदुना मबुकनिंदा करिनो चिंगनबा मा फट लाउना फावरए खुदक्ता हिरैमा पियोंदु कौरए पियोंदु मिकुप्ता यौरआमे मेडम कै ताकपिगदबा हिरैमादु हंगलाए तादा याइरेमाला अमरा पियोंदु दुमक हाइजरए होय मेडम लामे मेडम की मनक्ता सर ललैबना काखतखिबदुगी तुंगदमांगदा काखतखिबने मेडम अदो हिरैमा अमुक फट हंगजलए ललैबदि याइरेमाला खंखिब्रा पियोंदु मक पाखुमबिरए मेडम सर ललैबदि मेडम याइरेमाना चटख्रबा मतुंगदा लक्लमी हाइबा अइना तमजबदगी खंखिबने मेडम हिरैमा मबुकनिंदा खालए अदो ओइरदि याइरेमादु मथक्ता अइगा ललैबगा हाइनखिबसिंग अदु सोइदना तारमलगने पियोंदु करिनो ताहाउदुना हंगजरए मेडम करी हाइबिबेनो हिरैमा पियोंदुदा हाइरए केम हाइदे यारनी तादा पियोंदु थोक्रे
Heereima du magi fattabi wakhaldu makata na khalai. Lalaibana mahaki thamoi di kana gami amagi khaktuna thamle haibadu Yaireima oigidoribra. Oigani. Soidana oigani. Ngasi si Sunday ni. Samkya pabung nokul jando mahaki siza atombi sital da hairak-lami. Ha, siza. Ngasi di aiga thabamta sathoklo baya gadoribra nangbo. Sital do ngasi si Sunday numit oibanina lalaibabu mahakna soidana lakna bahai ki badu ningsing lai. Adubu mapuroi bagi wadu so kakthat jaba ngamjaduna tapna khumjarai. Hoya yemui samkya kari so achen balai thi. Nokul jan nokladuna makha tarai. Ngasi se nomai jing numit nina nachanupa sinthoi-bane nachanupi Yaireima ne nangne aikhoi mari su kaidanu makoi thoklu shira haidana khalliba. Kuire ne noibu mapanda puthokpidabase aibo itaw nongdrembasu yawgadoribane. Sital tapna khumjarai. Hoi chaluse moi samkya adu aina sasingdasu loisinaba amta haijarukige. Nokul jan khumlai. Hoi hairuro kharangan jasiko. Siza noi nupi gi haunabi kebada matam lawbudu tawranuko. Matangdu sinthoi basu thorai. Aduga mapabungi manakta fat phamladuna hairai. Babo aisu chatpa yawdoira. Nokul jan machada khumlai. Yawdoribani ne nangsu loisalurodana. Sinthoi ban noklaga khumlai. Babo aidi loisiningai leitre loirabagumbane. Ichemsi imasi oidane kebe matam lawduse. Khoidi nupani na kaisu loisiningai leitida. Nokul jan macha nupada hairai. Adu nangi match ki tutor do nangna somda leirebani na somda lakhanba tarene. Asom yumlomda adum lakpane. Ipagi bunga lairisu khara hotnasiko. Nangi ngausinabaduna yaroiko gyan tasiko gyan ta. Sinthoi ba tapna khumlai. As babo ai gyan khutase pura mai nimi. Khoi icemsi Yaireima sa yam strict oi babung su khangi dune. Sida ai kamai ngausina doinomi. Nokul jan noklai. Aduni nasensi Yaireima hoide 10 da su 12 da su loine position holder ni. Nasensi Heereima ga nanga tani solibase. Honoko ID fail ga oiraklade China da loi thagadabani. Sinthoi bangakna. Babung adumai hainuda nachanupa ithandani da loi thani ga hekta haiyeme. ID lai yam tamdrasu yare khallibane. Khara tamlaga babungi company ma kok puraga loire. Nokul jan machada hairai. Icha mathandane na hairibane babungsu. Lairik to haitrabade company puhanbaye 12 pass tawdrifau hanjin than tawribane. Babo aishibu 12 kase lan ngamloidabasi ngaikre. Asi hairaga sinthoi badu karda ka khattuna sauduna phamduna laikre. Nokul jan machanupagi mataududa noglai. Thida angawbasidi. Imasi siza sitaldo macha Yaireima ga mapabungi manakta thorai. Mapabung na mama siza na loishallaga macha Yaireima na loishindana tholokpaduda hairai. Icha tumbi kaidora nangdi chatpa yawraroi hairibro. Yaireima tapna khumlai. Babo ai isa sakitang nungaite aduna yum sangaurage. Imasi hoi sinthoi ba hoige chathokpiruro. Nokul jan machanupi na masa nungaite haibaduda pakhatuna hanglai. He icha na masa nungaitraga aikhoina kamdongna thadoktuna chakadoribano. Imungi thaba ingkhang nombi khaisu ngasidi mayumda loina ayuktagi hanakre. Icha mathanta kamdongna hundongkani tawrisida. Yaireima tapna hairai. Babo yam kana hekta ngamdaba natiye. Ko khita ngawbusida gari tongbadu nungairaroi tawbane. Imasi hoiga dum chathokpiruro. Sital machanupi da hairai. Hoise nangna nungaitra hairebanina jaksina leiram. Nungda nungaitraga imasi hoida pagoita piro. Nokul jan so hairai. Phare ngasidi icha tombina yum sangauba taridana. Phare adudi. Sital da onchinduna hairai. Sija khoi muk chanaba tawrasi. Itaw nongdrembadu ngairamlani. Ngaibada yam sauba nupane. Horen ngangna ngamlaroi. Asumna samkya pabung nokul jan sinthoi ba amadi mamasi sital ga loinena chatkre. Yaireima do chawraba yumduda mathanta ngahauri.
Yaireima mapabung hoina chatkhibagi gate tu haifit thinjaluraga changlaktuna sumang aduda leiriba lei gamla sing adubu sengdokpa horai tawriba thabaktu de hekhoi jangdana mabukningdana hanmamita ukriba thodok singdu adum ningsingduna uduna leire kaukhinaba phana kanadi mahotna jabani Yaireima du makhut machaduna adar gulab pambi sing adugi akangba mana sing adu amamamta oina thadattuna lauthokle mabukningda asum gulab ki tingkhangduda yengduna haire ita gulab nangi tingkhang sina nahakpu matam pumbada khudong thiba taibang singi makhutagi ngaksin biribani ko nupi oi be khoise punchida yam cheksin biba khudong thiraba matamda aigin haina lepiba ngamba yam protective oiba partner haibase nangumna aigi sutanga yam phadiye ngai duna sulakle ngai sungai ki gani mahaki thamoi duki thongjau du hangdoktuna aibu changlo haina ya thangpirakpada adubu aina khalibase aremba oiribani ko haina makeup amatang khantarakpada isase khoirang khoisaune leifam su khangande aigi ichemsina phana phatrabasu aibu nuksibitrabasu aigi mangna batamatam pumbada silabasu mahak aigi ichene aine ichegi ningjaba pamjabadudi kaidonungda kahenpam thokte hena pongning thogatuna mateng pangpham thoi aigi wakal side adamok matam pambagi oina tumi leikrage asomdana mapabung samkhya nukul chandu machanupi Yaireima na masang amhaududuna lehauribadu asum nungairakduduna wakal asum khalai Yaireima du mathantaga chawraba yumduda lehaure nukul chandu kari tawsigi haina asum khalai mapuroibagi mataududa sitaldu tapna hangjarai moi samkhya kaidawbirabage akchang nungai bidraba sumtumina leiribaba nukul chan tapna hairai atai nati de siza nachanupi du masang amangde so hayowi mathandaga lehaure wakhanse karino inong nungai tabama phaurini siza sital tapna mapuroibida haijarai kari sukana ngamaudaba sunati moi samkhya thoina khanchen birurano mamangi friendship ta family basinthoi badu mapabungi mamasigi wadu da phat hairai ichemsi Yaireima du mathale habudu nungai tade babo koi ichemsi Heereima da call toroga khara leiminna ba hai khodana babo nokul chan nokladuna he hoine chumine isa sinthoi ban haiba machemsi Heereima du manaw nu pige leiminna ba oina hai khrage maduna pharane asi khalladuna nokul chandu Heereima da call torai mapabungi call lakpada Heereima du phone du satlauna paikhalai hello babo kai haige nokul chan tapna hairai ibema pabung sinama sisital ne khoi sinthoi bane khoi ne loina thabak amagi thorakle naw nu pido mathanta yumda le haure masa sungam de hayo bane ipana call torakli base khoi se ngasi di khara thenga da ba mali aduna nanaw nu pi Yaireima do nanga khara lai minaru haige tawbani ne Heereima du machindadi aduma khumlai oi pabung ai chana batawrage nokul chancho hairai hoi phare adudi pabung thamle ko asi hainaruduna phone du thamnakri Heereima du mama si lei silembi da paudu tamna loishali as imase onthokna tankhre da tawrisha pabung na haiba wani na hiktoppadu yada moi mayum da onthokna chaning khidreda tanja du Heereima ga he wari sabanu padu Heereima da call tawrai call du lakpadu da Heereima du mama se leibadagi mapanda thuraktuna call du pairai hello da nupaduna hanglai kedarominara Heereima na Yaireima gi manakta chatna baloshalamba amadi Yaireima mathanta lei haibagi paudu nupadu da tamlai nupadu nokladuna hairai yam phaba tanjani ne Heereima du de Heereima khumlai karibono da nupadu yam tapthana Heereima da hairai Yaireima mathanda lehaubagi khudong chabadu lahause Heereima nang khara taptharo ai miyoi khara connect toraga Yaireima bu manghan khrase mathanda laiman oidu sikina bathabok do ai silage
Asi hairaga khana noglai. Heereima khangprek khangi. Kaino danang haidubo. Khangnaraglaga aishu ichin chinani madu tawgumse. Nupadu pinglap hairei. Hai, apangbi, tanja haise pak phangdabane. Aina chatpa yare hairaba matamda chalo. Loisilaga dum layo. As, kharasu tawshinaba haise kaidawge. Pumnamakse, nangi loina oinabane ai silise. Yaireima bo manghalase. Asi hairaga nupadu phondu thamkhre. Heereima di pakhatpadi asum poglai. Adubu tawfam ama khangdana magi kadu driver yaudana thodoraklaga Yaireima hoigi gate gi laptop na khamduna nupaduna call torakpadu ngaiduna laikhre. Yaireima do sumangda lei gamla sing adu adumak thang macha ama paiduna sengdokle. Khanghaude gate lomdagi mamai mamit khumjinba nupa ahum mok changlakle. Yaireima gate tu londi lonchilambani. Adubu kadomdai changlakli banu khangde. Huran bana haitaba ngamdabase leitaba jani. Sumangda leiribi Yaireima bo uraduna makhoi ahum prap changsilai. Yaireima do mi lakpagi samin phangduna onthoke haiduna torokpani. Mikuptu makhoi maraktagi nupa mana tungda Yaireima gi machindu phatlauna menchilaga imunglomda chingsinkri. Yaireima do nanthoknaba pring kauduna kanna hotnajai. Adubu nupa ngaktanina magi thauna do arembada tari. Nupa ahumduna Yaireima bo makhoi living room gi sofa duda laktana langsilai. Yaireima so masa kanjena ba hotna jeduna nanthoknaba mapalomda chenthoknaba kanna hotnajai. Adubu upai leite Yaireima do. Yaireima mamitai mapita na masagi ijattabu kanbiyo haiduna nupa singduda makhutlona duna haijarai. Adubu nupa singdu Yaireima gi mataududa hena dum khakna noksilai. Adubu kadomdaino ikhang khangaudana Yaireima da omchilamba sasing adubu tunglomdagi nupa manada lukhamda paiduna amamamta oina laktuna chingthorai. Ngasisi Sunday nimit oibanina lalaibado ima sisitalna lao haiduna hairakpado chatnaba sem saba loisilai. Mabukningsu yam monda nungaina mapi marolsing adu sesing jasinba loiduna thorakle. Asumna ngaihakki matungda lalaibadu Yaireima hoigi mayum yoruptuna gate da leblari. Adubu chawraba gate nu ihang hangdoktuna laibadu lalaibana uraduna mahaksu asum sumanglom tamna changlakpani. Mahangna sumang aduda yorabada jab leblaga imunglomda onchinduna kana laibagi haiduna kauge haiduna tawrakpani. Adubu mikoptuda imunglomdagi kanagumbi ama kappagi khonjel adu lalaibana tarakpani. Lalaiba mahakki mabukningdo asum singnaba ama poglaktuna imunglomda prap chensilai. Thongdusu ihang hangdoklambana mikopta living room du yorokpani. Mi manghani haiduna di changlaklaga thonglonchinbadi kaubajani huranbasingdo. Sa ahum aduna Yaireima bu kaisal singna lakna phanaduna sanabirabi saji amongumna upai leitana sarak tamnaba hotnarambadu lalaiba saubana mahakki mamit anido igungak sangangkhre. Asaubana luton karaba lalaibadu huranba sasing adubu tunglomdagi amamamta oina ngaksampaiduna chingthokpa haurai. Phatraba sasing adusu lalaibada onchilaktuna lamba panaba hotnarai. Lalaibana mahakki khuchau aduna sasing adu thajinduna phuba hekta haurakpani. Nupidaga akan aring singba sasing adu makoigi thabakta khonglau polo halliba lalaibabu omsingduna phuna bahotnarai. Lalaibasu nupa thokna lamba paba haurai. Adubu makhoi ahum subanina lalaibadu khajik lakjarakle. Lalaibasu hande. Makhoina phunaringai tanjadu Yaireimana mahakki roomda prap chensinduna polista pau satlauna pikre. Mapabungda sukhudakta pau pikre. Asomdana lalaibado mathanta oibanina huranba singduna mamai mamit khangdana kauselai. Madudagi huranba anina lalaibagi makhut anido nakandagi farai. Tanjaduda lemhauriba huranba nupaduna makhuta thang ama pairaduna lalaiba tamna chingsalai. Lalaibagi mabukta thang aduna thumna hekta thinjilai. Yaireima tauribadu ubada sor honthagani haiba phawba kaukhiduna pakhatkibani yamna kanna laurai. Ima, likai, mihale, kana laibage, amukta kanbiyo, kana laibage, mihale, amukta kanbiyo. Asi haina Yaireima do
kanna lauramlaga makhuta pairamba phone adu laktana langthoklamlaga lalaibagi manak tamna nuksitki mang thana chensilakpani aduga lalaibagi pukchepta thangna thinbagi lepalektana thorakliba I adu mahakki makhut aduna mensinduna lalaibabu mathada konchilaga pakhatna kapla I Yaireima do dalalaiba se mitokta pago dangda mai tawgano dang kaisu tawriye se mitokta pago dangda mai tawba yaruye aina kobase tatrabo na se amakta kuma dalalaiba asi haiduna Yaireima do kappa haurakle ngasaidagi Heereima do laptakna lalaibana gate manungda hekchangkibado mahakna uhobadagi mahakti asum tuminna lalaibagi matungda inaraktuna thokriba tawkriba thaudok pumnamakto minmangmaktada thokrabani ukrabani Heereima do lalaibabu thangna thinkiba adudadi masa pumbadu pakhatkiduna mangolda phampreknana phamlaga gyan mangna mamitu kupkani kawba makai chap yungna laikre asomdana Yaireimana adumna kanna hekta kappa haurakpadudadi huranba sa ahumdu thunama getlomda makhoisu phakidanaba mathawai hingnaba chinthorakpani adubu pulisna yaurakpana handuna makhoi ahumak pulisna phakre pulis kharana imunglomda prap chinsilaktuna thunamak ambulance kauduna lalaibadu hospital da pukhalai Yaireima so asum kapna lalaibagi matungda ambulance da yaukre Heereima wamen amata ngangde lalaibabu thangna thinduna hospital yaukiba dudade mahaki thamoidusu yamna sokpagum tawrai ngayak asum wakhal khalamlaga mahaksu hospital maikei tamlakle hospital gi operation theater manungda lalaibadu insinkre Yaireima de masam manadu ipha asumna masadu pulak tasenduna hospital adugi walduda ngaduna phamlaga kaptuna laikre Heereima de mayamna phamnariba bench tuda ungduna adumak phamle ngayhakki matungda di samkya pabung no kuljan ima sisital ima se lei silembi mayam pumna maktu loina thunglare nongdrembaso mahakki marup no kuljan ge pulap lakminabani machanupi saklabi Yaireimana angaubi gum masata sinduna phamduna leiribadu ubada changsinduna tapna hairei icha thoibe Yaireima se adungna tawgano hausikti pabung aisu yaurakle aisu yaurakle dana ichana adumna tawbudo ipa yengba ngamde asi haiduna nongdrembado macha Yaireima bu themjinbi apokpa natrabasu Yaireima bu nongdrembana yamna luna tawjabani nokul jansu macha gi mataw aduda yengba ngamdraduna kaptuna laikre adubu mahaki thamoidasu asum sauningbagi maina lepalitana chakpasu yelai khudakta police ta phone tawduna hanglai hauji phaba marol chumjibra sasing officer ichabusu mangan ge hotnaba amaksu mi amagi punchibusu thangna hekta thinba mamai de ising hairaga pho marol chumji pho mai iklaga yoto maphai ganda tham hera ai bisingna basu sar nokuljan Rajkumar kanano khangdaba sai asi haiduna sauna nokuljan do phone do phatlauna kakthale mapuroi bigi matawduna Sijale shilembi amade sital doso kibana suloire adubu tapna themjinjare sital tapna mapuroi beda kaptuna haijare moisam kya ichai Yaireima bu manghan ge khaliba makhoise lemna amta thabigan ichada asumna tawraga mama oibe aina karamna yengtuna leiba ngamgani ai icha gi mitki pise yengba ngamdi moisam kya kanano aikhoida thawoina atamna yeklaga naujaribi ichada manghan ge khaliba asi hairaga sitaldo kaptuna mapurabigi khongda tujarei asumna lalaibagi operation haukiba bunghai amarom haujinkre doctor sing nursing chentok chensin tawduna yam kanna lalaibadu kanna ba hotnari operation theater manungdagi doctor ama prap thorei aduga hairei sir patient gi ise ka hena jatkibana maram oiraga igi darka lerakle adubu laibak thibana blood bank da magi blood group ki ise phangna dare aduna chanaba blood donor amatang thibina basinbiyo maduna trabadi aikigi upai le jaroi dore doctor adugi wadu tabada nokul chandu pakhatuna hanglai adudi doctor ichadugi blood group to karino aikhoda tapiyo donor thijabadu mateng oinaba doctor do makha tarei sir patient gi blood group ti O positive ni athobada donor thibina basinbiyo
Asi wadu hairam laga doktor adu operation theater da amuk changkhre. Mayam do amana amada yengnaduna asum leirakpani. Tauribadu Yaireima mahakki thamoidu yam penjadana fuk haugatlaglaga mapabungda kaptuna hairei. Pabong, aigi haktakine mahakna siba changbagi langdaide leiribase. Mahakki punchi pukanbi o pabong. Nachana khutlon aduna haijari. Dala lebagi thawai matadi kanse. Karigumba mahakna soikiba thoklabadi aigi punchi se yam nungai hauda haibado oyhauragani ye. Nokul chandu machanupi Yaireimagi mataudu yengba ngamdraduna thunamak phone tawduna O positive oiba blood donor sing thibani. Adubu phangba kauba leitrabada mayamdo asum pakhatnaba hennarakle. Asomdadi doctor ne egi demand tawraklibadusu asumdo shilai. Ngasai makai tuminna leiramba nongdrembado mataw nokul chanda yengduna hairei. Itaw, natawgi ise ichala leibada pirege. Aigi blood group se O positive ni taw. Wadu tabada nokul chandu mamitai mapita na hairei. Itaw batay bang seba mapuna lem na magtawsan biba oisano. Itaw gilaman sa natang na punchi chupag yung inatun sila ba na itaw. Asiwa do hairam laga nong dremba do doktor na mataw tabat testing tawba loire do na ipi na ba manung da changkre. Yaireima mabukning da lalay ba ba soy da ngamda na bahay do na sembi ba mapu mahakpo tamoy chit na nizare. Tanjado koraw galoy na natampado machala leibagi paudu taraduna hospital yorakle. Tampha machabu kauduna kablai. Imagi bungo. Imana ichagi tariba pau sibu karino. Imabu kari oyo haibano. Imagi lalaiba. Icha leitrabadi imana taibang sida kanagi mataubo yengduna hingaw-gatoribano. Nangna imabu tamoy sinanong sirabadi soydang amdana amugtadi halagkogo imagi lalaiba. Koro Mama ibe matam phabo konchin biduna themlei. Ima, itaw do kaisu tawroi. Ima do maina kapkano. Se, sida phamlaga itaw gi operation loi bangai se. Ima, adumna ima na sung kaplade. Ima gi anhabu do horoklani. Se, kaplana ima. Asi haiduna korau do tam phabo mapham amada konchin duna phamali. Asumna ngai hak leiraba matungda samkya pabung nokul chandu Heereima da tapna hanglai. Ipagi be ma Heereima. Nangba ipana nanaw nupiga layminaro haibado chatrabra. Nangna khara khajik nganna yoramlabadi thadok ase thoklamloidabani ko. Heereima du mapabunggi waduda khombasu ngamjada adum tuminna nunthaduna lei. Mayam marakta tumin leirambi sije lei shilembi du thawa isa sadana machagi michang changduna hairei. Moisamkya na phone tawbirakpa matamdo nasa Heereima se aigi thabak ama kana chathoklingai tanjani. Adubu manaw nupi Yaireima na mathanta yumda lehoi takpirakpadudai icha se manaw nupigi manakta chenjakibani moisamkya. Asi hairaga leishilembidu yam taningdaba mawongda kapsinnarei. Aduga mabukningda asengbadudi hekta khangdana Yaireima bu cheiba horei. Mahakna maram chatludadana yumda nasinatana lehoraga nupana hamayam kauduna thakdokse thoganjargi icha Heereima da daishinagi khalibanine. Amangbada heying inba mahausane. Apum asa haisimaktabu langja kwakna pamido. Mapan thongda nungaitaba sasinaraga leishilembido adumak mathamoy nungdadi Yaireima mama machada onshinduna chairibani. Asumna pung ahum hena changna laleibagi operation do tawduna loikre. Doctor ama thorei. Mayamdo laleibagi mapauta ningbana hangjare. Doctor du tapna paukhum pirei. Mayam pumnamak haujimaki oina di patient se mai pakna mahaki operation do la shengre. Adubu Doctor du nang ngang baloi tringai Yaireima amadi tamphado pakhatna chap manana hangjare. Adubu kaidorage doctor koida singna dakpiyo. Doctor du tapna khumlei. Adubu patient si matam khradi mahaki gya lakpadu taplani. Haibadi mayamgi khangnaba mawongda hairabada patient si coma da leiri. Haujumakidi ICU da refer tawkre. Mayam isorbu chena ningminase. Tampha doctor adugi wadu tabada masadu khangawdana gyan mangkiduna wanthakre. Asumna tampha su masadu machagi wakhalda sunjinba haidu oiduna drift yanduna laikannarei.
Asumna numit kharani su haukhre lalaiba gyan lakpa kauba leitri Yaireima do lalaiba gi amadi mama tamphagi koi chen chen duna kanna khona jare mayumda le haubi mabok adudi lalaiba gi marup korona adum yengsin bikre Yaireima do ngasi di tapna lalaiba gi manakta changlaktuna kapladuna haijare da lalaiba nang sumaina kayam koina tumki gi haibano aigi punchibu kayarak nana kanbi khibado madugi lamando aina punchi chupagi dala lebagi seba tawduna singjabado madugi ayabada dana bibiyo ainang manusi dala leba nangai kita mahingbi ko nandum na tumdana lairagano please dala leba please Yaireima do patrak ta aduna leiriba lalaiba gi makutto tapna paisinjaduna hikna kapjare asomdana Heereima do maga he wari sanaba nupa duga phone da wari sanare nupa aduna haire as madui lalaiba haibado boksi khrabadi kharadi phadawni Yaireima mama machaga laire ma han hatkadabani Heereima makhon phairap khumlai da asibagum hospital gi ICU da yata dunu leiriba lalaiba mahakide kari sumaram leite haina idi khanjai mahunda kari su tawragumse nupa da sauna haire kari ginu nangna lalaiba bo sanga khalibasa nangi wahaiduna takpade nang mabu nushiri natro nukshiyo nangna nushiribado tawriba pumna muksa nangi thawrang nangna tawhalibani haibado hek lalaiba na khanglakpada nangi hingphamsu leiroi ngakpifamsu leiroi aduga ai natana na hakna lalaiba bu choose tawba haibasa nangonda mangjabotana thangani haibasisu nangsingo aikhoigi pandam hi groups aikhoigi oiba masida ayetba piraklabadi nangbu hana hatlaga napadai hauna imung manung tumna hatkane aduga hi groups ithantagi oihogane Heereima pinglak khome da nang tasingna ngawre aikhoi enine yani kibo phamduda lalaiba hatpagi wari yaude mahakbu tongana thamse thabak khudimak Yaireima gi mathakta tawse halabasu mahakbu hase nupadu nokladuna haire nangdi yam pangi Heereima aidi lalaiba na Yaireima gi matungda lepkhigani haibsa adamak uba phangi nangna madu uba ngamde karigumba Yaireima ga lalaiba ga nushina khiba thoklaba achitpa mari leikraba nangdi hi groups da minai phabo oiba phangloi habasisu ningsingo Heereima sound haire aina ngasi phabo pamkhiba pota phangkhidana doctor habisa dasu khangbirebani lalaiba dagi lapthokse mahakbu ainasu aigi jewelry house dagi tanthokragani mabu Yaireima gi damak khulai oiba ai su pamde nupa do adumak khamlai hauje madugi matam henkri Heereima nangna thabak tok halabasu lalaiba soidana thaudokshina maram oiduna Yaireima ga nuksina khrane Heereima khanglau laurei jaroi madu oithokpa sungya yaroi wa khara do hairam laga nupa du so khangna noklai asumna Yaireima do lalaiba gi manakta ahing nungthil naidana masana seba tawduna leirakpani mahausagum Yaireima do ahing chupa lalaiba gi khuya do de hiptuna seba tawjarambani nongan phum tawrakpaga masadu wara mali betu da nga thaduna tamthakre lalaiba gyalaktuna tapna mamit adu panglai mahakki khuya da Yaireima na beta nga aduna tumlibadu asummo noktuna lalaiba du yengjarakpani Yaireima gi maithong adu yamna nuksiba amasu mahakki thamoi da faujai maithong du awaba pubai sakfam ju sengna tari semjin bida bai choijaina na maithong da tari ba samlang khra du lalaiba na mahakki anaba du kauthokhtuna wana lamjaduna nuksina khongat pirei aduga mangonda supliba phi aduna Yaireima bu nuksina sopirei sakuda ba mapuni thopna leiba mahakni pukning marol naina chatpa mapu mahakki machatni ngasi kari thokani hayeng kari thokani kanana su khangnade yauba tabani taibangi lila mapu mahakna silakpa khongthang khuding mapu gi haina tungina ngasi sini poktak taba hayeng sini pauchin daba punchi sida athoi napal kanari ba taibang pa
Napaldugi marumda mapuna khorjai paiduna pumnamak inselebani kaugunuko. Pangna panba taibangnido phangani soidana napalgi chaira. Lalaibadu masa maudu kankhalактuna mayumlomda putharakli. Magi phamung aduda asum hiptuna leibani. Mama ibe matamphasu machagi karinu chaba yaba haiduna kanna hotnari. Mapalomdagi mi lakpagi kaurakpani madu taraduna tamphadu mapanda prap prap thorai. Laklibadu Yaireima oirambaduda nuksina kaurai. Ibema icha oire kakhalo sese morasida phamu. Haiduna moradu lanselai. Yaireima su mamun noktuna tapna makhongi khonguptu thanamlaga mangunda kage taurai. Tampha Yaireima da khangai harai. Ihe lawtho uranu ni ibema. Imagi sidi lebakni na ichagi khongdo motlani adum tongsalo. Yaireima nokladuna khomlai. Ima yarni asi hairaga Yaireima do mangolgi moksokta thariba mora aduda kakhalaktuna tapna phamjai. Aduga imunglomda tapna gengduna hairai. Ima dala leibabu masadu nungaitaba tawdraba. Tamphadu tapna khomlai. Karisu tawdre. Masabudi yam phagale daibema. Ibema ki pabunga ibema kana kana hotnabidana nabungse haujiti karisu tawdare. Yaireima so hairai. Ima adamna haibigano. Masidi aikhoigi thaune. Dala leibana soidangam hodabasimo nungaiba leitre. Ima dala leibase yam pukjen chawe. Thengkhan kayarakne aibu dala leibana kanbikebase. Aina damla manyamna tonchilabane ima. Tampha nokladuna khomai. Hey, karigi lamano. Ichana su yamwana hospital da leiringai degi hauna ayuk nungdan khaidana hotnibikibado ima su uribani ne. Nang dala leibana hagot kangkhat pe hek ngamlakpaga ichaga chakchadoribani. Imana chakagodoribani ichabo. Adubu aikhoi yemlai kairese. Khara jutchada basida ichana hangoi katradi khangdare. Yaireima su khomlai. Ima adumna takpigano. Nachadi dugumba khanbadi lairaduna nongma phawba khanjinjade. Aigibu dala leibase khara thuna phagalakpa sidane. Ima aidi ikaubu kawe. Se dala leibasu iboksu imasu thaknaba haiduna Horlicks ne glucose ne aduga achapo singse lairakpani amta loksanbiu. Asi haiduna Yaireima na mahakna lairakpa pochai singdu tamphada pirai. Tampha pochai singdu yengladuna hairai. Asuk yamna lairaklibibu karigino ibema yamankrene ichana purakpadabu hena waramlagani. Yaireima nokladuna khomlai. Ima kaisu wadi garida purakpani sidi. Tamphadu nokladuna wari makha tarai. Ichase onthokna nusikre imadi. Khara toina lauko imagi naksida. Yaireima khomjarai. Laktoine ima. Dala leibana mapung phana gangkat chifau laktoribani. Tampha tapna hanglai. Wari su adum sari. Aidi ichagi mingsa khangdrine. Nongmata su hangde. Ichagi mingbu kari kauge. Ichin inawna kayano ichagi ba. Yaireima nokladuna khomlai. Ima wari su mayam saraga mingsu khanglamdri. Yam ikai zaida. Ima aikai iche na ahomne. Ithakta iche maga ikhade ipa maga. Ichegi ne Heereima. Aigi ne Yaireima. Ipadugina sinthoiba kaweima. Tamphasu noklaga Yaireima da hairai. Onthokna phajakreda isa singi mingse. Heereima Yaireima haiba. Mingsidi imoinu imagi minglensingi. Onthokna nuksikre. Icha singi babungna onthokna matik mayai leba mingsingse tholida isa singe. Yaireima nokladuna khomlai. Hoima khoi babungse ming thonbasi maitegi mingakta thole. Aikhoi ichina ahoma. Mapalamgi chakrik chakrakpa mingdo thoningdena babungna. Tampha khomlai. Ibema ming haibase mi amagi masakta kadoribani. Mi amagi lamcha sajad haibasisu mahakki mingduna khara makhaidi masakta libani. Ima su haujikangi mapalamgi mingna ming thonbase imadi sukpam hekpam jade. Maitei khoigisu sukyamna phajaba ming kya lenkai chawna leiribani. Aduna imana nabungsula leiba haina tholibasini. Yaireima noklai. Chumi imana takpirido yam chumba wafamni. Dala leibagi mingsisu onthokna phajakre. Tamphadu Yaireima de khangai hairai.
Ihe, aidi wari nungai ringai, ichagi chasu longkhatpide. Lalaibagi kaduda khudombi thinduna hairei. Tu, sidai changlaga yelomgi kase, nabungini. Change harasu changuro, ima chalon birake, kuiroi. Yaireima do waga ngangba nang hauba natte. Tamphadu wadu hairamlaga prap chakhumlamda changkhre. Yaireima mahakna phamlamliba moradu makhutna pairaga. Lalaibagi karomduda tapna yam ikaijana changlai. Lalaibadu mamit ushanduna hiplaga laibani. Tumba makti natte. Yaireima lai haibadu mahaksu khanglibani. Kaude tumina laisinai. Yaireima lalaibagi kada changlaklaga. Moradu phamung aduga naglap thaduna phamlaga. Phamung da hipliba lalaibada yengduna hairei. Mila igaisai khangdagai tumla lainemse. Lalaibadu khumdei. Yaireima na nganglibadu mabukningda nokladuna tari. Yaireima khara ikairap tawna kaurai. Dalaleba. Aima. Kaino. Matam yam jadi mana tumishiba yuksida. Dalaleba. Tabro. Tumnira tumsinero shimishiba. Phamungda tum hippaga laisa wadra khangch. Ainadi aswaiba puthopigeda lai. Phare. Tadrabanina chatpa haidune. Asi hairaga Yaireima do chatkige haiduna tawrai. Lalaiba Yaireima na hek chatkige tawrakpadudadi Yaireima gi makhudu taplauna pharaga fatlauna mangonda chingselai. Yaireima do khomfam chahaudraduna lalaibagi mathaktuda tusalai. Lalaibadu naribadu kauba makai taru pangduna pakhatna yengaktiba Yaireima gi mit aduda mamun noktuna yenglai. Yaireima gi pakhatpagi thamoigi mihundu taba phangle lalaibadu. Lalaibagi thamoigi mihundu so mapanda thoklage haibagum chonglibadu so Yaireima su tarai. Duk nakseluraga Yaireima do khangi ikairaktuna fat hantoraklaga moraduda fat phamtharai. Aduga lat tawduna hairei. Kaigino tumsinaiduba mina kauri gaise amta khumdagai. Lalaiba sorsangna hontharaga hairei. Ha, tumsinnaraga tumina kai huralaga pukhige enge tawnida. Yaireima saujinaduna hairei. Aidi kai huranduba. Aisibu huranbi oinaga ururabro. Dalalebana. Lalaiba sat hairei. Nang buhuran binate kanana hairege. Yaireima do hekta saurai. Hairo, aina dalaibagi kai huralageba. Amta sen hairo baba. Lalaiba Yaireima gi mataudu tamlaga noklaga khumlai. Baba hairo. Yaireima di sauna khumai. Baba hairo. Lalaiba hiplambadu tapna monduna ngaraga haira phamlaga hairei. Baba hairagise. Yaireima amuk sauna. Baba hairo. Asi hairaga lalaibada Yaireima mamitpaina yenglai. Lalaiba Yaireima da onchilaga tapna hairei. Nangna ai thamoi huralidudi. Yaireima lalaibagi waduda ikai kiduna mamaidu hayai amunba singaikre ngaksang hek ngangi. Adubu ikaibadu khanglaga fat khumlai. Ai oiramoi khoi simsinatro adude. Marau laina kolakliba Yaireima gi kochene. Lalaiba su khumlai. Taningdeda. Aigi thamoi hurankiba mibu aina kamai masa khangloidino. Nate. No ichemchi nate. Nang nemi ai u hawemi. Yaireima su matangdudadi noktuna khumlai. Huralingai huranbado phawgidi haidana anakpa mida iran hekta pisanbino. Iran laitabi aibu iran pisanbai police taklaga phange khangne. Lalaibadu noklaga khumlai. Hoi sane yana huran kibo ibaine phabidrido. Natrade huran bai mamai mamit khangdaba makai noksin gadabane aidi. Yaireima saurap hairei. Yare dalaleba. Nang anaba hangba laklaga aibu khaibira leiba wane. Nate ai laisa adai nati. Dalaleba sai imongda sum lei waram lani duna ai karsu yaure. Niha koiru sai ke tawbane. Lalaiba phat khumlai. Kadai denuda. Hirogam talude. Haksang sai yamole. Ai ngamoroi koi chatbaga. Yaireima khumai. Nasado mutladi iruja thou yadro. Pakhangna irude haraga yam lembro. Waduda lalaibadu khumlai.
Hai sono asok pase ocean da bai doctor na ising thank you no hai badu da lu da bani adolu bi hairade nang kharal do piramo ai sholu ning de na leiri ne yabra Yaireima ikai da khum lai dalale ba nang de ikai yang khangam je office ta thing na badadi madam kaura da na aduga na yum da de sono thong lai lame lalai ba aduma khum ai lalai ba di ko wangang bada ban ka lai ba janate ngang ning ladi dong ngangi bukta wa thamba ite aduga office ta na rule ama yum da na rule ama khanga ba aina thang char ga nari sa na sunglang gi de kana de aduda phadi le re do adude irulu rase koi ba thank you ne bane Yaireima mamai du de hek ngak sangang la du na khum lai dala le ba yang oxina nu ko ai shibu nang nura tak pala ko si mangai kre yare ko na chale si koi baga mabuk ning da khale kai no pana mi mana ngangi base ai si kai ni kai ri ga khangdi mi dong he da hai mi as ai na nushina ge khali se magok cha amda na ko lalai badu fat hai re na buk phatta bani na phatta bo khal khali oram ni na phagi taw ni be ma ai dis mai sum ngang bani saun adu nong bo kana gala ino Yaireima du khomai itanda ne lalai batap ne Yaireima de yeng du na hai re Yaireima nahan gi thau to nang kaw ra ba kai gi no nang na thanda koi chali ba nang na chat ke hai su driver se mi no soi rangam la de kana ge mang jabano yam jakselo Yaireima do lalai ba gi wa hai du da ma buk ning du nuk shin hai re hoi da matung da de driver ga chalage ado ai si school su yau do ne nang koi ru si su ya je ai nga si di chalage dale le ba so thuna na ba pharo ko lalai ba tap na khom lai phara da bane asum na ngai hak Yaireima do lalai ba amadi mama tam pha ga loina na cha thakmi na raba matung school lom da chat kre Nongdremba mahakki chawraba mayum aduda mahakki imung manungi thabak inkhang suba Kumarga mahakkadani leiribase kuire mapabung amadi mama ibe ma ani na laikhidraba matung mathantani leiraklibase Nongdremba do mahakki phamung aduda longna hiblaga wakhal kaya khalai amukso marai bakthi khrabi mahakki loinabi amadi pokpadagi tha ahum tamak subadagi ukhidraba machanupa du bungasi so ningsing daba numit amata yaukhitribani asuk kuiba matam se mahaki thamoini yajadaduna mafam khuding da mama machabu thiba yaba thijakhibani adubu phangba kaubadi laikhidre mapabung amadi mama na haikhriba wafam duna asengba mak oirabadi taseng namak mama machadu taibungsida leiramlaroi khallubada Nongdremba punchi chupa kanglaroi deba pigi ipak du da iraknari matamdo Nongdremba du thadoi ga thamoi tina jaduna chenjarakhibani adubu mama mapa gi naitom pokpo Nongdremba na thadoi bu puduna lakhibadu mapabung amadi mama sina sukpam pam khide adubu machana chelaklabani na luhongda ba yaduduna luhongbadadi takhi hongsu hongki machagi apamba oibedu da thadoi bu phana nungsidrabasu mapan thongda nuksiba sasinaduna laikhibani asumna matamgi khonglei matung ina thadoi amadi Nongdremba mamita nuksiraba machanupa ma phangjaki machanupa aduna tha ahumuk hek pharakpa tanja adudani Nongdremba do mayumak tadagi drug ki case amagi mari leinana police na phaki tasengbade thadoi di Nongdremba se moigi mapabunga loinana achauba drug karba tawi haibasi khangkhidabani Nongdremba achauba drug ki case ta masing khangda chenaramduna jail da chahi tara leinaba court na rai piki matang du Nongdremba bu mapabung amadi sangana kanbangam khidrei Nongdremba tawjarba mahe aduna thadoi mama macha du hunto amduna jail da leibada takre chatlamdai gi mikup tu Nongdremba na tha humda ngairiba macha nupa du da nuksina leibak ta chupiramlaga mahaki ngaksamda siba sanagi jantra du macha du gi ngaksamda nuksina sibiramki mami te mapita na thadoi da hairaki thadoi ai ngasi de nama na chabo amuk matam khara thadok tuna
Iran kita magjail da leiru gadore. Adubu isa se. Nang na mapayaw tabi awat patu khanganda na yuklo uko. Aina icha gi ngakta siri ba jantra se. Aina icha sibu koli bani ko. Matam pombada icha ga loina hanbi ko. Ai chaluki ge thadai. Kaira ba thamoi adu puraduna nongdrem ba chat khibani. Nongdrem ba leitrabada nongdrem ba gi mama na mamau nupi thadoi bu ot pa nei ba horak khibani. Hongam zadre namana chata chapi khron he. Icha do nang lo badai mamai khuba daw ya da ba haibu oira bani. Leigi hairaga ne tongan na tu ama khagi ugi yum sida leyo. Ai gi phura da lan sida di namana chagi khungda phang leite. Hingera sigira noina thokpa tawduna leyo. Ai khoi di chingbaru ama phawba ni rakpa yaro khange da na. Manem gi waduna thadoi do kaptuna haijare. Ima ai bu nuksibitrabasu angang asibudi nuksibiyo. Ai tamo bulakpa phawdang di ngaichegi ima. Manem duna sauna haire. Hey yaroi haidi yaroi dana. To asomgi makharom thangbagi hingkol sida leiriba ogi yum sida leigi hairabasu leyo. Ngasimak hajuma chakro ko. Ai bo manem phatabi tahan gano. Wayam ngang bahite. Isu ikai. Ngang libo wase mai tai loni. Sida gyan taraktra di chaifam naina furak loi hainingai leiti ko. Asumna thadoi do macha nupa du puduna ugi yum aduda leiki. Angang pokpa kuidribagi thabak ingkang subasu kanna ngamjadribani thadoi do. Chekon da chek honba yauduna mama macha hingna bahonarei. Asumna tongan na leira phawba nongdrembagi mama do mapukta supen penjade. Chekon da chek suba chalaga ai kai beli kai mamang sida yoli bane ba. Phai phai. Ai na kai doroke habida yengo. Ase khalladuna nongdrembagi mama na leikai gi yu ngawba nupani da ahing da thadoi mama macha na leiriba yum adu mai thadoknaba paisa piduna neki. Adubu isor magi thausil angakpani makoina wari sanaringai tanjadu thadoina lakpa matang oiduna tahauki. Thadoi thamoi sokna kapjai. Tama nang lakpa ngai jari haiduna iba isa se awaba kaya se nokna khangjabane. Adubu khangba ngambagi thauna du loikramale. Ima isa se ima hoina asi yauna nusidaba hoire ko. Ngasimak ay yung sa thadok tu chat krage. Tamo na ima ichagi khongol soide na libiraw ko. Matam tu faw. Tadoy na tamo bangay chiram ke. Asi khala tu na tadoy na makoy na tumnari bak pamang aduda mi mana payjup na yomsin du na tanam laga yum du dagi khong thangdo rakhi. Ahing ado michik miraw kul tadraba phatraba nupa sing du na yum adu mai na tumna thadoki. Mai thaba aduda mama macha du sire haiduna nongdrembagi mama na lauduna khakna noki. Macha na jail dagi thoraklaba matam makhuna chajabi nupi maga chawna luhonge mama na lepki. Asumna yum mai chakpa aduda thadoi mama macha sire haiduna nongdrembagi mama na nongdrembada kaptuna tamki. Nongdremba mahakki thamoi du macheta na kai khibani. Mikop tu da kai khiba nongdrembagi thamoi do ngasi phawba taisindribani. Chahi tara jail da leiruraba matung nongdremba thoraki. Thadoi leitrabada amuk hena mama na nongdremba bo luhongnaba sinki. Nongdremba so luhongba ado mama gi sarai degi namphuda yakhibani. Nongdrembagi amuk hanna luhongbagi numitni. Thadoi suma puroi ba thadok le haibado khabarda thingna duna Unajagi haiduna thamoi da harau janama maidudi phirok khomjinduna lakchakhibani. Adubu nongdrembana bor jatra tauduna makokta angau bakui getuna thorakpado thadoina ujaki. Thadoi mahakki mathamoi do mikop da macheta na kaikre. Nongdremba ba punchi chuppagi oina warau jakhi. Machagi mangaktagi nongdrembana siramba sanagi jantra du thadatki. Tamo ngaside Tamoga ima ichagi imarise. Ikutsina thadalabani ko. Ai ngasi haiba numit asidai thadoi natri. Ai tampa ni tampa. Haning thau tu kau ba. Kau mana su kau ida.